Muktada ngasige puninga warol thoro mijeng tabiri biseng kuno maputri sayo jamna tara muksari kono kunjari ngasige puninga warol thoro masigi namak season nazari number 9077 2820001 screen da lejere loina na ngasige thoro masi sandok jariba 90.0 wahong radio manipuri no no na sapong logi basuma radio channel si sandok chaba thorom ni loina na ice com da 129 loina na 1070 SKTV da loina na CTPL Cable Network loina na Diamond TV Facebook amadi YouTube Manipur Online Radio amadi Kusem Radio da sanuk chaba thar ngasi thar masigi han ba mutada nungtigi phongliba pause singi headlines la han da pijari sanale pakta gi lokachari Manipur kanmagi khongchat MLA ani dagi hene yaw kidre lan lotion riba pawa khunga pa singri khulai lokat pa amadi coming operation sathaba yaroi haiba warip lokre loina na CM Biren Manipur Irangi matang da PM unaba amuk phawba appointment laudri haiba source amana phongdorokli amarom da purup singi khutta khulai pairaga tokai balengak tanarabadi kamdong ni hingani haina kabu union Manipur na phongdorokli amarom da salai brojen ge yumda bom pokhai kre hari Irang asida India amadi lengak na loriba thodang fail oiraba lengak lon gi pangkhak ni haina sanaya mana phongdokki bawaro yaw Matang isai Mars Power the National Sport University Sabulu Shilling Head. July Malaki Chanaba Hugudoriba criminal law ohum. Al Singh Chaitra Masudriban Pimasa Police Station da Chatrabasu Yare Haiba Warol. Masikatana Tanukti Pongba, Pause Singi, Makataba, headlines, Makatana Pijari, Anova Metsingi Matena, Matamabadi Shell Sangandana Satok Maranka and Putona Honari Haiba, Warol, Lowling Nibagi, Mechin Putokiba Amadi. Hari basi ki changi toki bagi foto kona na suponge. Sarat Kumar ki miata sena basing phadu na serapio hai na leptana wakat mi pamsatra. Nongkhang saduna leiba Har Singh atuba matamda Impal da pusinga da bani hai ba AITU si na phongdoro powaro siya. Loina na Tangkol Arts and Craft Exhibition 2024 pangthok re hai. Ausi makhata bada Padam gi headlines su Manipur kan khongcha satkre MLA Minister Singh Mating leina Manipur kan ba thona phana songthoka da bani haiba warep nipa lokre loina na Tamenglong Maholambi len ani dagi thakta semba lushin khibda sem na apen ba phongdokre hari Amaromda lengan athing ba tham khraba thong koki cinema khata na sagal amle paraman kache kontak na sikre Jiribam na mihat mipun khakta tana chemical har mahina Niamda awaba oire haiba warol yaw CRPC gi makhada sero amri sunu da atingba thamkre hairi loina na chief secretary na governor unakre bom langsilam le yaning daba phongdorok le kaisam thong elambam le rak macha da leba salai amadi elamba project ro ko bamioi amagi yumda sakang daba singna bom pokalam hairi loina na anoba machine season abana satho hengalam badana tana sel chang daba anthan mangami haiba opum kasu phongdorok le Phonophangi headlines as Manipur kanba kongchat mai pana pangthokre warep kya lokre India ge lusing basing na Manipur ge state oina loina na Manipur gi miyam India ge citizen oina ubangam dri haina somorendra na phongdokre Government thingle hairabasu molnom da sabathong i makhong urep uyung mare pharam gadore hari loina na Delhi mission da ahanba MLA singi team Imphal thadokre loina na World No Tobacco Day 2024 ki thoram da naha singhidak manadigi kalosi health director na ongdok waro yaw PM Modi ge hum subata manung da naga singi issue waroshan purakne habigi asa tawi Nagaland government Delhi ge airport yum thakin tarapagi thodok ta flight departure nutel pung ani faw de lepture Narong gi thodang gi headlines su puruk kaya gi mioi la kaya na Manipur kan bagi khongchat chakre India ki mission nikai naiba thong yaning de sin narco terrorist muthalu haibo phalang na sahar omne ne Salai holding private limited ki managing director Bojan Rogi da bom pokaila me haibo waro lenga ke thing batham lo su ke sing na makhata na ayat apan jawduna thong sagar pa leptre pung khara khaktamak su ki banong na Rims hospital yaw na phom kya de sing thumle UNLF ki luchingba ani na lekhi da badaning sing kumon pangthokre Sahi umadra surba al anina nong yuba yum amada kapna lengak na
जिंगा पिरकपद गायरगा लेहौरी है फोटो को कोनबा मपाव अमसु याव वयलम पाव की हेडलाइंस द मुपी जगे मसिंग थिंगम द्रबमियाम सरुग यादुन मणिपुर कान मखोंग चटख्रे एमएलए मिनिस्टर सिंह मतिंग लेना मणिपुर कान नब थौना पन सुंगथोकदबनि हाइब वारेब लोकी मणिपुर के लान के वाथोक आरएसएस के लुचिंगबा मोहन भगवत ना मोदी उनखिब्रा दिल्ली दा मणिपुर के एमएलए मिनिस्टर सिंह पाइसनरी बना करिगिनो यूएलएफ के लुचिंगबा ओइरम सिंगी निंसिंग कोमोन पांगथोकरे हाई लै कटख्रे लेंगा के थिंगबा लेना लेना कुकी सिनेमा लौद्रे के मोलनोंगी थोंग सागलमने लोइना मणिपुर के लान कुकी टेररिस्ट सिंह मकुत ताकिबा अहल मते मनाव अनिगी हक्सांग पांगोंग न सारगा पोलोइख्रे लोइना तोम तोम सना की पिगलिबा मसा अनी द मायोंग ननकिबा थौदो दो महिरोय लोक मंगाने यारिंग द फोंगदोख्रे ऑपोजिशन लोकसभा की एनईई की वाथो की मतंग खनर से आरकपदगी चरांग नदुना एडजॉर्न तौख्रे नहा अमा पोक्सो की केस की वायल द चाहिए अनी की फादोक पिग्रे हरी लोइना लेंगांग न लांजेनरी बेको द लुपा लाख म पिगनी हाइबदु कमदौख्रबगे लिसिंग यांखै पिगनी हाइबदु सु फंगबंग ngamdri हाइब मे मन फोंगदोरपा चुराचानपुर टेंग्रा लेरक्तगी कुंजामगी वारो जाव मखाताबा पाउदा मपालम की पाउ खर पिजरे मिखल मांगोइना पांगथोपा प्रेसिडेंशियल डिबेट डोनाल्ड ट्रम्प प्रेसिडेंट जो बाइडेन बु चही मरी की मतुंगदा माइथीब पिक्रे लोइना इजराइल ना कन्ना लांदाबगी अमुक नौना लांजेना बहौग्रे लोइना हेलीकॉप्टर कायबदा राइसी सीख्रब मतुंगदा ईरान की प्रेसिडेंट खनबगी मिखल लाउथोक्रे लमन खुंबा ओइना हेजबोला सिंगना मसिंग यामलब रॉकेट कापसिन इजराइल की लामी मरी हाटख्रे तन कुनगी रॉकेट इंजन अमदि किलो लिसिंग मोचंगा की बोम की मसाक सिंग इजराइल दा तेंगबांग की हाइबो वारोल अमग लोइना हस कोंचता सीखिबा मियोय लिसिंग अमग सहूंग की मथक्ता अयामबना रजिस्टर तौदबना अयामने है मालेम की ख्वाइदगी चावबा एयरक्राफ्ट पुबा शिप सानबा प्रोजेक्ट पाखटबा साननबा हौख्रे हाइबा वारोल असिसु मालेम की ओइबा पाउदे याव एम खारगे नेट की खनसे हाइबदो वांगांग बगी अयाब पिखिदबसी इंडियन पार्लियामेंट अममपा नुमितनी हाइबो वारो नोंग कन्न सुरकपदा दिल्ली के एयरपोर्ट की युमथक टेक थरकद मियोय म लैखिद्रे लंबी दे सिंग थुमख्रे लोइना लेफ्टिनेंट गवर्नर दिल्ली की गवर्नमेंट थिंक टैंक मतम खर की ओइना डिसॉल्व तौख्रे एएपी ना कन्ना यानिंगदबा फोंगदोरक्ली नेट खननबगिदमा ऑपोजिशन डिमांड तौरखिबगी चरांगनब मरक्ता लोकसभा निंथौकाब नुमित फाव एडजॉर्न तौख्रे तमिलनाडु की असेंबली ने नेट मुथतनबा लेपनख्रे चेन्नई एयरपोर्ट ता नुपी अमदगी लुपा करोड़ कुनगा माथोई कोकेन फाख्रे लोइना होसुर द इंटरनेशनल एयरपोर्ट लिंखलगनी हारि मसिनी नुंती की फोंबा पाउसे सिंगदे लौथोकसबा मरोइबा पाउ मखा तारकपसी एकोगी नंबर द कॉल तौबिरकलिबा सिंग संदोक्चरिबा डायमंड टीवी की प्रोग्राम ताबिरिबा सिंगी पुनिंगी वारोल तौर मसिदे सरुगाबिदुना एकोगी नंबर सिदा कॉल तौरपदा कना कना करी हेरे हेबा तामिनसी ngasiगी फेसबुक पेज दा लाइब्रेरी मियोय याखै मापन तराम नोक्चरी असे यूट्यूब लाइव स्ट्रीमिंग दा लाइब्रेरी मियोय चामरी बसु तराम नोक्चरी हेलो हेलो मिंगलाई फोंग हाबिसी याइपोक फोप तगी लेहाव मा लेहाव ने तराम नोक्चरी मा लेहाव थोरम सरुग हाबिरकपा मा हाबिउ करी हाबिनिंगबा ओ कोइदी दोनर जु यावबो ngamdre दुगा कया जु नुंगाय ngahani cha gi thauramdo nungai khre ko ko nungai khre koidi yawbo ju ngamdre lakpa ju ngamdre मा थोरम ताबी मेरत्रो थौरम दी अदुम ताई लुमगा ताबय जो कोई ओइरेने बुमो ताबु तारदी मा यावबो समानरबनी मा ओ ताई ताई नुटी गी ताई पुंगे वारो स्पेक्ट ताई लोइना ताई मा लोइ तारिको होय 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 मा नुवाई जे मा अखोइना गा यावरदी आइना गा यावरदी को इसै गा सकेना खन्ननी बुमो हिमा से इमा मतम थौरम लाइदे थौरम यावद्रसु
ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 4 ꯑꯗꯨꯋꯥꯏꯗꯁꯨ ꯇꯧꯁꯤ ꯃꯥ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯨꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯊꯪꯒꯤ ꯅꯣꯏꯒꯤ ꯑꯗꯨ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯩ ꯌꯥꯎꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯩ ꯍꯧꯅꯔꯤꯌꯦ ꯍꯣꯏ ꯍꯣꯏ ꯆꯠꯁꯦ ꯑꯩꯅ ꯍꯧꯅꯔꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇꯪ ꯆꯠꯂꯦꯔꯒ ꯅꯣꯏꯒꯤ ꯊꯧꯔꯝꯗꯣ ꯑꯝꯇꯪ ꯌꯥꯎꯔꯒ ꯏꯁꯩꯒꯁꯤ ꯁꯛꯇꯅ ꯑꯗꯩ ꯈꯨꯟ ꯉꯥꯛꯄꯒꯤ ꯄꯩꯁꯥꯒꯁꯤ ꯄꯥꯡꯒꯦꯅ ꯈꯜꯂꯤꯌꯦ ꯏꯃꯥꯅ ꯍꯣꯏ 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 ꯃꯥ ꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯁꯤꯗꯤ ꯏꯟꯁꯥꯡ ꯏꯃꯥ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯏ ꯏꯔꯣꯝꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯑꯩꯗꯤ ꯏꯃꯥꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯊꯥꯒꯠꯆꯔꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯒꯥꯡꯃꯩꯅ ꯇꯧꯕꯗꯣ ꯏꯃꯥꯅ ꯅꯣꯛꯄꯗ ꯃꯍꯥꯅꯤꯍꯦ ꯅꯪꯅꯒ ꯌꯨ ꯉꯥꯎꯕꯒ ꯁꯥꯕꯗꯣ ꯒꯥꯡꯃꯩꯅꯒ ꯁꯥꯕ ꯑꯗꯒꯤ ꯌꯨ ꯉꯥꯎꯕ ꯁꯥꯕꯗꯤ ꯏꯊꯣꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯍꯣꯏ 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 ꯇꯌꯥꯏꯕꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯇꯌꯥꯏ ꯇꯥꯕꯕꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯔꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯂꯩꯕꯒꯤ ꯅꯥꯗ꯭ꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯍꯣꯏ 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 ꯃꯥ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯥ ꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯔꯤ ꯄꯨꯡꯒꯤ ꯋꯥꯔꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯣꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯍꯣꯏ 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 ꯃꯥ ꯑꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯍꯥꯏꯔꯛꯁꯅꯨ ꯐꯅꯤ ꯐꯅꯤ ꯃꯥ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯣ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯒꯤ ꯅꯠꯇꯕ ꯊꯧꯔꯝ ꯂꯩꯔꯤ ꯗꯣꯅꯔꯒꯤ ꯅꯠꯇꯕꯁꯤꯡ ꯊꯧꯔꯝꯗ ꯌꯥꯎꯕꯤꯌꯨ ꯑꯝꯇꯪꯗꯤ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯈꯟꯅ ꯂꯥꯛꯁꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯈꯩ ꯊꯥꯒꯠꯆꯔꯤ ꯃꯥ ꯍꯣꯏ 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 ꯗꯣꯅꯔꯒꯤꯁꯤꯅ ꯗꯣꯅꯔ ꯈꯛꯀꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯣꯅꯔ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯂꯥꯛꯏꯗ ꯏꯃꯥ ꯀꯣ ꯑꯣ ꯑꯗꯨꯗ ꯑꯩꯈꯣই ꯂꯥꯛꯀꯦꯕꯀꯣ ꯍꯣꯏ 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 ꯗꯣꯅꯔꯒꯤ ꯅꯠꯇꯕ ꯊꯧꯔꯝꯁꯨ ꯁꯦꯞꯇꯦꯝꯕꯔꯒꯤ 4 ꯊꯧꯔꯝ ꯑꯗꯨꯝ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯀꯨꯝꯍꯩ ꯂꯩꯇ꯭ꯔ ꯑꯇꯩꯒꯤ ꯂꯩꯇ꯭ꯔꯗꯤꯀꯣ ꯃꯥ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯧ ꯅꯨꯄꯤꯅ ꯅꯝꯕꯤꯔꯤꯅꯤꯗ ꯑꯩꯅ ꯅꯝꯕ ꯍꯩꯄꯣꯟꯇꯦ ꯐꯅꯤ ꯃꯥ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯊꯝꯃꯦ ꯍꯣꯏ ꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯌꯥꯝ ꯊꯝꯕꯥꯜꯁꯤ ꯐꯖꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯁꯤꯗꯩꯗ ꯁꯥꯠꯄ ꯊꯝꯕꯥꯜꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯊꯝꯕꯥꯜꯁꯤ ꯂꯣꯏꯈ꯭ꯔꯅꯤ ꯐꯖꯕꯗ ꯀꯔꯤ ꯍꯪꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯅꯤꯀꯣ ꯂꯣꯏꯕ ꯅꯥꯏ ꯍꯥꯏꯇꯥꯔꯦ ꯐꯖꯕꯁꯤ ꯂꯣꯏꯕ ꯅꯥꯏ ꯍꯜꯂꯣ ꯁꯥꯔ ꯇꯔꯥꯃꯨꯛꯆꯔꯤ ꯑꯩ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯃꯄꯥ ꯃꯥꯏꯕꯝ ꯁꯀꯨꯟꯇꯂꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯁꯨꯝ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯈꯣꯠꯂꯦ ꯍꯥꯏꯒꯦ ꯇꯧꯅꯦ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯍꯣꯏ ꯂꯥꯛꯄꯗꯁꯨ ꯊꯦꯡꯛ ꯌꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯑꯗꯩ ꯍꯛꯆꯥꯡꯒꯁꯦ ꯅꯥꯕ ꯈꯣꯠꯄ ꯋꯥꯔꯨꯔꯁꯨ ꯑꯋꯥꯕ ꯀꯩꯝ ꯐꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯔ ꯍꯣꯏꯅꯒ ꯁꯨꯃꯥꯏꯅ ꯁꯤꯟꯕ ꯈꯣꯠꯄ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯩ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯇꯣꯏꯅꯦ ꯁꯥꯔ ꯐꯅꯤ ꯏꯁꯩ ꯁꯛꯂꯛꯄꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯏꯁꯩꯗꯨ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯌꯥꯝꯕꯗꯀꯣ ꯑꯁ ꯑꯗꯒꯤ ꯃꯁꯛꯇꯤ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤꯗꯣ ꯀꯣꯟꯅ ꯊꯦꯡꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯁ ꯑꯩꯕꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯦꯃꯤ ꯑꯩ ꯈꯔ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯣꯃꯤ ꯍꯥꯏꯔꯤꯕꯅꯤꯗꯣ ꯑꯁ ꯑꯗꯨꯅ ꯑꯗꯨ ꯌꯥꯗ꯭ꯔꯦꯅ ꯑꯃꯨꯛ ꯋꯥꯔꯧꯔ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯑꯁ ꯊꯥꯒꯠꯆꯩ ꯃꯦꯗꯥꯝ ꯇꯔꯥꯗꯩ ꯍꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯪꯅꯕ ꯆꯦꯜꯂꯛꯏꯅꯤ ꯑꯗꯨꯅꯤ ꯂꯥꯛꯀꯗꯧꯕꯅꯤ 10ꯗꯒꯤ ꯅꯪꯅꯕ ꯀꯥꯏꯊꯣꯛꯄꯤꯒꯗꯕꯅꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯌꯥꯝꯒꯤꯅꯤꯅ ꯃꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯕ ꯑꯗꯨꯝ ꯌꯥꯎꯅꯤꯡꯕ ꯑꯩꯁꯦ
ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯩꯗꯨꯁꯨ ꯃꯤꯒꯤ ꯇꯧꯔꯒ ꯃꯤ ꯒꯥꯔꯤꯗ ꯏꯃꯥꯟꯅꯕꯤꯒꯤ ꯇꯧꯔꯒ ꯒꯥꯔꯤꯗ ꯇꯧꯔ ꯂꯥꯛꯄꯅꯦ ꯑꯩ ꯏꯁꯥꯒꯤꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯣꯏꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯅ ꯂꯥꯛꯄꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯁꯤ ꯊꯧꯔꯝꯁꯤ ꯌꯥꯎꯒꯦꯅꯕꯨ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯈꯣꯠꯄꯩ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯁꯤ ꯀꯣꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯀꯣꯏꯕꯒꯤ ꯑꯃꯨꯛ ꯃꯣꯏꯗꯤ ꯇꯧꯈꯠꯂꯛꯑꯦ ꯑꯩꯅ ꯀꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯤꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯅꯝꯕꯅ ꯑꯩ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯒꯤ ꯏꯆꯦ ꯀꯩꯅꯣꯗꯣ ꯁꯅꯥꯇꯣꯝꯕꯤꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯏꯁꯇꯟꯗꯒꯤ ꯀꯩꯅꯣ ꯃꯤ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯍꯣꯏ ꯃꯣꯏꯒ ꯇꯧꯔꯒ ꯍꯟꯃꯤꯟꯅꯔꯒꯦ ꯅꯛꯅꯔꯕꯅꯤꯅꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯃꯨꯛ ꯃꯥꯁꯨ ꯍꯌꯦꯡ ꯆꯪꯈꯤꯗꯧꯔꯕꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯥꯏ ꯍꯁꯕꯦꯟꯗꯣ ꯑꯗꯩ ꯆꯪꯈꯤꯗꯧꯔꯕꯅꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯏꯕꯤꯔꯦ ꯉꯥꯛꯇꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯠꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒ ꯇꯧꯔꯒ ꯂꯥꯛꯃꯤꯟꯅꯔꯦ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯗ ꯃꯣꯏꯗꯤ ꯈꯔ ꯊꯦꯡꯊꯅ ꯂꯩꯍꯧꯔꯕꯅꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯁꯥꯔ ꯍꯣꯏ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯕꯤꯔꯛꯄ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯣ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯖꯒꯦꯅ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯋꯥꯖꯒꯦ ꯋꯥꯕꯗꯨꯒꯤ ꯋꯥꯕꯗꯤ ꯂꯩꯇꯦ ꯍꯣꯏ ꯋꯥꯕꯗꯤ ꯋꯥꯏ ꯋꯥꯕꯗꯨ ꯏꯁꯥ ꯐꯠꯇꯕꯒꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯣꯟ ꯊꯣꯛꯇꯦꯕ ꯑꯩ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯈꯣꯟ ꯊꯣꯛꯇꯗꯅ ꯑꯣꯂꯦꯟꯗ ꯑꯌꯥꯝꯕ ꯊꯧꯔꯝ ꯇꯧꯔꯣꯅ ꯊꯝꯃꯒ ꯑꯩꯅ ꯁꯣꯝꯗ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯑꯣꯛꯑꯒ ꯂꯩ ꯑꯣꯛꯄꯗꯨꯁꯨ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯁꯣꯝ ꯆꯪꯕꯤꯔꯣ ꯁꯣꯝꯗ ꯐꯝꯕꯤꯔꯣ ꯍꯥꯏꯔꯝꯃ ꯑꯅꯤꯔꯛ ꯎꯅꯗꯕ ꯃꯌꯥꯝ ꯌꯥꯎꯏ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯄꯨꯂꯞ ꯁꯝꯖꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯥꯡꯕ ꯁꯤ ꯏꯆꯜ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯒ ꯊꯝꯕꯥꯜꯁꯤꯁꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯄꯤꯔꯛꯄꯅꯤ ꯊꯝꯕꯥꯜꯁꯤ ꯌꯥꯝ ꯉꯟꯅ ꯃꯔꯨꯁꯤ ꯁꯦꯝꯃꯒ ꯄꯤꯔꯛꯈꯤꯕꯅꯤ ꯃꯥ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯔꯛꯀꯅꯦꯅ ꯇꯧꯕꯗ ꯅꯣꯡ ꯂꯦꯟꯅ ꯐꯨꯗꯠꯈꯤꯗꯅ ꯄꯨꯡꯇꯣꯏꯒꯤꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯝꯕꯥꯜꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯥꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯩꯀꯣ ꯃꯌꯥꯝ ꯊꯝꯕꯥꯜꯁꯦ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯊꯝꯕꯥꯜꯁꯤ ꯁꯨꯃꯥꯏꯅ ꯊꯥꯕ ꯌꯥꯏ ꯂꯩꯀꯪ ꯊꯝꯕꯥꯜ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯆꯨꯝꯅ ꯒꯝꯂꯥ ꯑꯃꯗ ꯊꯥꯕꯗ ꯑꯗꯨꯝ ꯁꯥꯠꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯁꯤꯅ ꯒꯝꯂꯥ ꯑꯃꯅꯤ ꯂꯣꯏꯈꯤꯅꯤ ꯍꯥꯏꯕꯗ ꯄꯥꯝꯃꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯑꯉꯥꯡꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯌꯥꯔ ꯀꯩꯅꯣꯒꯤ ꯒꯝꯂꯥꯗꯣ ꯑꯆꯧꯕꯗꯣ ꯑꯗꯩꯗ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯐꯖꯩ ꯍꯟꯗꯛꯇꯤ ꯃꯗꯨꯃ ꯀꯪꯈ꯭ꯔꯦ ꯐꯖꯈ꯭ꯔꯕ ꯊꯝꯕꯥꯜ ꯑꯉꯥꯡꯕꯁꯦ ꯑꯃꯨꯛ ꯐꯖꯔꯤꯁꯦ 109ꯒ ꯍꯥꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯄꯥꯠꯇꯒ ꯑꯃꯨꯛ ꯃꯌꯥꯝ ꯁꯥꯠꯄꯗꯨꯗꯤ ꯈꯨꯐꯖꯕꯅꯦꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯍꯩꯔꯣꯛꯇꯒꯤ ꯏꯃꯥ ꯁꯨꯃꯇꯤꯅꯤ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯁꯨꯃꯇꯤ ꯀꯔꯤ ꯋꯥ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯥꯒꯤ ꯏꯁꯄꯤꯀꯔ ꯇꯌꯥꯏꯒ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦꯗ ꯑꯧ ꯏꯁꯄꯤꯀꯔ ꯇꯌꯥꯏꯒ ꯄꯨꯛꯅꯤꯡ ꯋꯥꯔꯝꯒꯅꯤ ꯄꯨꯡ ꯕꯥꯔꯣ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯐꯥꯎꯗꯤ ꯁꯨꯝ ꯇꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯗ ꯈꯔꯗꯤ ꯇꯦꯟꯕ ꯏꯆꯥꯒꯤ ꯊꯧꯔꯝꯁꯦ ꯈꯔꯗꯤ ꯇꯦꯜꯂꯦꯕ ꯇꯥꯕꯗ ꯄꯦꯟꯗꯕ ꯑꯗꯣ ꯏꯆꯥꯗ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯔꯒꯤ ꯂꯣꯏꯔꯛꯄꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯁꯦ ꯁꯤꯗꯔ ꯑꯗꯒꯤ ꯄꯨꯡ 9:30ꯗꯨꯗ ꯑꯃꯨꯛꯇꯗꯤ ꯊꯥꯔꯛꯑꯣ ꯑꯃꯨꯛꯇ ꯇꯥ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯧꯔꯛꯄꯗ ꯀꯔꯤ ꯊꯥꯎ ꯍꯥꯏꯅꯣ ꯏꯃꯥ ꯂꯣꯏꯗꯤ ꯆꯅꯨꯔꯥ ꯍꯥꯏꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯑꯗꯣ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯂꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯆꯅꯨꯔꯥꯗꯣ ꯌꯥꯗꯕ꯭ꯔꯣ ꯍꯣꯏ ꯃꯤꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕꯩꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯄꯥꯡꯊꯣꯛꯄ ꯃꯈꯜ ꯃꯊꯦꯜ ꯏꯁꯩꯗ ꯊꯥꯍꯜꯂꯛꯀꯦ ꯏꯃꯥ ꯀꯣ ꯏꯆꯥꯒꯤ ꯇꯌꯥꯏ ꯂꯣꯏꯔꯛꯄ ꯏꯁꯩꯗꯤ ꯂꯣꯏ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯅꯦ ꯃꯤꯒꯤ ꯏꯁꯩ ꯄꯨꯟꯁꯤꯟꯗꯦ ꯍꯥꯏꯕꯀꯣ ꯏꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯩ ꯉꯥꯛꯇꯒꯤ ꯊꯥꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯉꯥꯛꯇ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯏꯃꯥ ꯑꯇꯩꯗ ꯑꯗꯩ ꯊꯥꯍꯜꯂꯛꯀꯦ ꯏꯁꯩꯗꯤ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯇꯥꯅꯤꯡꯕꯒꯤ ꯃꯣꯏ ꯃꯍꯥꯚꯥꯔꯠꯀꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯔꯤ ꯄ꯭ꯔꯚꯨ ꯂꯝꯕꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯏꯃꯥ ꯈꯔ
ahal loramina wa ngang khon di thokte haise ngang jo haite khon di thokte adu taning de gi cha da hai bi wa hoi ma adu koi kanogi hauji kano adu di mahabharat kuma kari kuma de koi thadri mahabharat thagi hai taraga di mahabharat ki amuk wa ngang na bachangi haina bachangi paisa pi bachangi ma free da thaba yadre mahabharat thaba jo paisa tinge hujikti ko adu mona jara ke ma mathang mathang sum mathang mathang alaman singi kari kari tawba yaba ma thaga chari tai kari kari habini walairi Icari thorong ku din di loina ta ya de inana ado ai khara pen da bagi ti ta ya khara pen na ne khara pen da ba ima ngarang gai di pung ama sanam gani dai ma ima na tele hai je sum ta hau da bai ni khoi da di ado khoi di yam pen na ta ima do na sa da di yam wana semjari ni ai madu dai hena sang badi ngam jaroi ma ko live toro ko ni ma do na ingon da yam wai yam sang badi ngam de oi imana taning bagi pen da bai hai ni chana hoi ma ngam de ti kamai taw minute ni phu jina dum sang ama dum oijage sumaina hai tare koi ma hoi o ta jeri ni mi kuding di baro an dang di pung ama makaya ni bau di sunta nuti kita ni phone tawrok pada khara haita bagi tawrok ta bai wa ne hoi ma phone so du marak ta tawsi nuti gi taw da bi da koi ma marak te ma nungai ba sum hai si mayam na sum nuti gi taw do halaman sing gi di hek kala taw ba sine nungai ba ne ba koi ma adu marak ta dum saru ga biro ma koi mayam ta na bagi ni hona jari ba ma thaga chari hona jarake na sa na taw da ba tham mayam wale si hau ba da ngari ni ma ko khara leiraga thabang na dum charake na da yek ta ba maroi na khoi da tawri ba thabak se mai pak pa hai ba do mai na oi ki sima khara hona jarake thaga chari ma ngai na tabi ma ima gi lobi chanura si koi re hairak pa adu khoi na thaba matam de ima na ta da ba du na khwai lu ba hai taren adu ayuk ki inspector te ai loraga ari be sai thaba gi matam du da loibi chanura tawdo du sei de soi da na tha na bona jarake hello ibunga ima pukhai mane taram luksari ma tapiu icha du ima na kai khum najari ima thaga chari tapiu pukhau dagi na icha gi mana khongjom da lak pa da inak ne chaning bagi oi bra khangde kana na la pe hai ma na te ni na di am la na ga hai hai nei da na hai na dro imphal lom da leiba mina as khongjom do yam la pe ga hai ba do adu ima da di yam nak pai wan da wa gai mcha tong ko gi ima kha bu di wa hai ba ko hoi adu imang tina ma ma pam da cha khara tiang tha da ai bu na mien sorok ka tham bi da mien ima chang wai di kai je na ima dong chang e adu yang nungai nei ai nei cha da tang taw jan ning da na taw ko ni da ado sindiri da haram yam nei ga da ima na palak pai wan da ima wai sai di ha zai harani phang da ba do siang kala e isa na harak ba do yam na ta ba da akhoi sai ga phang adi wai ni da ko ga khan bai wan da ado yam nungai e isa ni tharam nang ya pai tham do yam nungai jan ima je ai khodeng di la je na dong khan ga da andak lai sinai ma an bo rong ni ma ki se tai mamang da la kra bro na te la January do da lai la mi do di na te som da lai ba gi di na song da lai ba do di adom da lai bai june la bu da no ma mu khala ga to bai do da su la mi do di ma ahum la chure isai na ta la kwa ri do ta lai ga mu la ani khong to ra ko dai ani ra chure la pa yam no ngai adai di imana na lai phata ba sara ni ju pora kon koi bungo do ni hal ni bungo ha ba gi khoi khanari bani kamai na krai tha si ge an thi ga na thal ga ne haino gum ba haino wa jam ne adagi ne kam phoi wa jam sara ke ta nam san bi ho ba yam phaja ba ne ba bungo do ai imana phata man isa gi gi tham ba nga do ka yam phaja ima ju tham ne do sara ga dai thang dai ne do yon ba ro yo le ma yon ma di tang di am tang i ma moi do
ꯊꯝꯕꯥꯜꯗꯣ ꯑꯗꯨꯒꯤ ꯆꯥꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯥꯔꯗꯣ ꯂꯨꯄꯥ 2,000ꯗꯒꯤꯅ 3,000 ꯐꯥꯎꯕ ꯄꯤꯌꯦ ꯌꯥꯝ ꯇꯥꯡꯕ ꯖꯥꯠꯅꯤꯅꯦ ꯀꯣꯏꯁꯨ ꯃꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯗꯤ ꯈꯔ ꯍꯣꯡꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯑꯁꯤ ꯑꯗꯨꯗ ꯂꯥꯛꯄꯗꯣ ꯑꯩꯅ ꯑꯁ ꯑꯩ ꯕꯤꯅꯥꯕꯣꯟ ꯆꯠꯄꯒꯨꯝꯕꯅꯤꯀꯣ ꯍꯥꯏꯌꯦ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯩ ꯕꯤꯅꯥꯕꯣꯟ ꯆꯠꯄꯒꯨꯝꯕꯅꯤ ꯈꯣꯡꯖꯣꯝꯗ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯥꯁꯤꯡꯅ ꯅꯣꯏ ꯑꯁ ꯏꯃꯥ ꯅꯪꯅ ꯏꯃꯥ ꯏꯁꯦꯝꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯣꯏ ꯏꯆꯥꯈꯩꯅꯀꯣ ꯑꯩꯅ ꯈꯪꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯈꯣꯡꯖꯣꯝ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯑꯗꯨꯝ ꯁꯣꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯁꯣꯜꯂꯦ ꯑꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯌꯥꯝ ꯆꯠꯆꯅꯤꯡꯉꯤ ꯈꯣꯡꯖꯣꯝ ꯁꯣꯟꯃꯟꯗꯅ ꯏꯆꯥ ꯏꯃꯧꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥ ꯅꯨꯡꯁꯤꯗ ꯑꯩ ꯏꯆꯥ ꯏꯃꯧ ꯅꯨꯄꯤ ꯑꯩꯒꯤ ꯂꯩꯃꯤꯟꯅꯩꯁꯤꯗꯤꯀꯣ ꯑꯩ ꯃꯇꯨꯡꯅꯤ ꯃꯃꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯅꯤꯃꯗꯤ ꯍꯣꯏ ꯈꯪꯗꯦ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯃꯇꯦꯛ ꯈꯤꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯒ ꯑꯁꯤꯗꯤ ꯑꯁꯣꯟꯕꯒꯤ ꯀꯩꯅꯣꯗꯩ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯥ ꯐꯩꯅꯤ ꯌꯦꯡꯉꯣ ꯄꯨꯈꯥꯎꯗꯩꯅ ꯈꯣꯡꯖꯣꯝꯐꯥꯎ ꯒꯥꯔꯤꯗ ꯄꯨꯕꯤꯔꯛꯏ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯕꯤꯔꯛꯏꯅ ꯑꯗꯣ ꯃꯥ ꯑꯩꯈꯣꯏ ꯇꯦꯟꯊꯥ ꯅꯤꯉꯣꯟꯗꯨ ꯐꯕ꯭ꯔꯣ ꯍꯣꯏ ꯐꯩꯌꯦ ꯏꯕꯨꯡꯉꯣ ꯐꯩꯌꯦ ꯐꯔꯗꯤ ꯐꯩ ꯍꯥꯏꯇꯥꯔꯅꯤ ꯀꯩꯅꯣ ꯐꯩ ꯃꯥꯅ ꯆꯍꯤ ꯈꯨꯗꯤꯡ ꯄꯨꯕꯤꯅꯦꯌꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯝꯒꯤꯁꯨ ꯑꯣꯏꯕ ꯃꯥꯏꯀꯩꯁꯨ ꯑꯣꯏꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯍꯦꯟꯅ ꯈꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯆꯪꯉꯨꯁꯤ ꯏꯕꯦꯝꯃ ꯆꯪꯉꯨꯁꯤ ꯑꯩ ꯏꯃꯧꯒꯤ ꯇꯥꯛꯇ ꯃꯥꯅ ꯏꯀꯥꯏꯗꯩ ꯏꯃꯥ ꯏꯀꯥꯏꯗꯩ ꯆꯪꯁꯤ ꯍꯥꯏꯗꯤ ꯃꯥ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯑꯗꯩꯗꯤ ꯏꯃꯥ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯦ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕ ꯊꯣꯛꯂꯛꯑꯣ ꯊꯦꯡꯈꯔꯦ ꯂꯝ ꯂꯥꯞꯄꯅꯤꯅ ꯆꯠꯂꯁꯤꯅ ꯃꯥꯅ ꯑꯥꯗ ꯂꯝꯕꯤ ꯁꯣꯔꯣꯛꯅꯦ ꯑꯁ ꯏꯃꯥꯗꯤ ꯊꯣꯛꯄ ꯄꯥꯝꯕ ꯇꯝꯗꯣꯏꯅꯤ ꯏꯕꯨꯡ ꯀꯃꯥꯏꯅ ꯇꯧꯒꯦꯕꯀꯣ ꯑꯩꯅ ꯏꯕꯦꯝꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯕꯅꯤ ꯑꯗꯨꯗ ꯌꯥꯝ ꯍꯩꯖꯟꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟꯗꯣ ꯑꯃꯨꯛ ꯀꯔꯣꯟꯗꯅ ꯑꯃꯨꯛ ꯊꯧꯔꯨꯔꯝꯃꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯑꯗꯩ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯏꯕꯦꯝꯃ ꯖꯦꯝꯁꯀꯤ ꯗꯥꯏꯃꯟꯗꯤ ꯀꯔꯣꯟꯗ ꯃꯥ ꯑꯗꯨꯗꯤ ꯑꯁꯤ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯍꯥꯏꯃ ꯑꯗꯨ ꯇꯧꯅ ꯑꯃꯨꯛ ꯇꯧꯔꯤꯅꯤ ꯑꯃꯨꯛ ꯂꯥꯛꯏꯅꯤꯅꯦ ꯑꯩ ꯏꯅꯛ ꯅꯛꯄꯅꯤꯅ ꯁꯤꯗ ꯍꯥꯏꯖꯟꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅ ꯈꯜꯂꯦꯕ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯨꯔꯝꯃꯤꯅꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯂꯥꯛꯑꯁꯨ ꯍꯦꯛꯇ ꯑꯃꯨꯛ ꯂꯥꯛꯑꯃꯁꯨ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯃ ꯍꯩꯔꯣꯛꯇꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯆꯥ ꯑꯇꯩꯅ ꯑꯣꯂꯦꯟꯂꯣꯏ ꯏꯆा ꯅꯤꯔꯃꯂꯥ ꯍꯣꯏ ꯏꯁꯩꯗꯣ ꯐꯅꯌꯥꯝ ꯊꯥꯈ꯭ꯔꯕꯅꯤ ꯃꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯗꯤ ꯇꯥꯗꯕꯩꯅꯦ ꯑꯩꯅ ꯊꯥꯕꯗꯤ ꯌꯥꯝ ꯊꯥꯍꯜꯂꯕꯅꯦ ꯑꯗꯣ ꯏꯃꯥꯗꯨꯅ ꯊꯥꯈ꯭ꯔꯦꯕ ꯌꯥꯝ ꯊꯥꯈ꯭ꯔꯦꯕ ꯏꯃꯥꯗꯨꯅ ꯑꯗꯨꯝ ꯇꯥꯅꯤꯡꯕ ꯍꯥꯏꯕꯗ ꯃꯇꯝꯗꯨꯗ ꯂꯥꯛꯇꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯤꯅ ꯊꯥꯕꯤꯗꯕꯩ ꯅꯤꯡꯉꯝꯅꯦꯕꯀꯣ ꯏꯃꯥ ꯐꯅꯌꯥꯝ ꯇꯥꯔꯦ ꯐꯅꯌꯥꯝ ꯊꯥꯈ꯭ꯔꯕ ꯑꯩꯅꯁꯨ ꯌꯥꯝ ꯍꯥꯏꯔꯕꯅꯦ ꯂꯣꯏꯕꯤ ꯆꯅꯨꯔꯥꯗꯣ ꯑꯝꯇ ꯊꯥꯕꯤꯌꯣ ꯏꯃꯥ ꯑꯃꯅ ꯌꯥꯝ ꯈꯟꯕꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯈꯩꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯊꯥꯕꯅꯤ ꯏꯃꯥ ꯍꯣꯏ 3-4 ꯁꯨꯔꯦ ꯇꯥꯕ ꯊꯥꯕꯅꯤ ꯏꯃꯥꯗꯨꯅ ꯃꯥꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗꯣ ꯑꯗꯨ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯏꯆꯥ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯃꯥꯁꯨ ꯅꯥꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤꯀꯣ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯐꯕ ꯌꯥꯏ ꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯏꯃꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯂꯥꯛꯂꯤꯕ ꯊꯧꯔꯝꯗꯨꯗ ꯅꯍꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯅꯍꯥꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯏꯃꯥ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯃꯌꯥꯝꯗꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯇꯕ ꯏꯃꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯤꯗꯣ ꯈꯔ ꯂꯥꯛꯀꯟꯗꯕ ꯊꯕꯛ ꯁꯪꯗꯕ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯏꯃꯥ ꯈꯔ ꯌꯥꯎꯔꯤ ꯏꯃꯥ ꯂꯥꯛꯇꯕ ꯈꯔ ꯂꯥꯛꯇꯕ ꯏꯃꯥ ꯈꯔ ꯑꯃ ꯌꯩꯗꯅ ꯂꯥꯟ ꯇꯧꯗꯅ ꯉꯥꯡꯈꯤꯗꯧꯕ ꯈꯔꯁꯨ ꯂꯩꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯁꯤ ꯔꯃꯤꯂꯥꯅꯤ ꯋꯥꯡꯒꯣꯏꯗꯒꯤ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯦꯃꯤꯂꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡ ꯁꯥꯒꯤꯗ ꯄꯥꯎ ꯐꯥꯎꯗꯕ ꯀꯨꯏꯔꯦꯅ ꯐꯣꯟ ꯇꯧꯗꯕ ꯀꯨꯏꯔꯦꯅ ꯏꯃꯥ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯖꯔꯛꯏꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯦꯃꯤꯂꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯌꯥꯝ ꯀꯟꯅ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯑꯋꯥꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯨꯝ ꯏꯔꯥꯡ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯩ ꯊꯣꯏꯗꯣꯛꯄꯁꯨ ꯍꯥꯏꯖꯔꯣꯏ ꯁꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯀꯩꯅꯣꯗꯣ ꯑꯩ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯐꯣꯟꯁꯦ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯥꯔꯗ ꯃꯦꯁꯦꯖ ꯑꯃ ꯏꯖꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯁꯥ ꯑꯩꯅ ꯁꯤꯁꯨ ꯉꯝꯍꯧꯗ ꯐꯣꯟ ꯇꯧꯁꯦ ꯑꯩꯁꯦ ꯏꯀꯥꯏꯗꯅ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗ ꯑꯩꯅ ꯆꯤꯟꯅꯗꯤ ꯁꯤꯁꯤ ꯌꯥꯎꯕ ꯈꯣꯠꯄꯅ ꯍꯪꯒꯟꯗ ꯁꯨꯝ
ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯕꯛꯅ ꯑꯗꯨꯝ ꯁꯠ ꯁꯥꯔꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯖꯔꯒ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗꯨꯗ ꯈꯨꯗꯣꯡ ꯆꯥꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯁꯥꯔ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯒꯦꯅ ꯑꯗꯨꯝ ꯈꯟꯖꯔꯒ ꯑꯗꯨꯝ ꯂꯩꯖꯔꯕ ꯑꯩꯁꯨ ꯑꯗꯩ ꯍꯧꯖꯤꯛꯀꯤ Premila ꯀꯩꯅꯣꯁꯤꯗꯤ kaisu ꯑꯩꯈꯣꯏ kaide kaisu kaide hoi hoi migi achin mahaiba leido dai lambi gi lamthang chada bagi leido adagi satminaba kano tawda bai leido mi adum lakpa lepte do hojiksu nahan donor no mita la hodre mi leitabagi adagi chaning dana tawraka da pubina ba leita dana la hodre ngasi la inen adum lakpa su dum yawi sagi manakta noma sagi manakta sagi studio gi video ga thakpo utpajing ubadana nomadi yogena khandi khalibane aina haina sa donor gi maramdo hoi 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 kaisu kaide ꯑꯗꯩꯅ ꯊꯕꯣꯏꯅ ꯑꯗꯨꯝ ꯁꯥꯔꯒ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯔꯨꯟ ꯑꯃ ꯅꯥꯏꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯌꯥꯝ ꯄꯨꯟꯕ ꯄꯣꯠꯅꯤꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯑꯩꯈꯣꯏꯅ kaisu ꯁꯤꯡꯒꯔ kaide ꯑꯣꯐ ꯗ ꯋꯤꯛ Premila ꯈꯪꯗꯦ ꯑꯃ kaigumba ꯈꯪꯗꯦ donors yaubiriba mi mana mathang tha paisa hunba ngamdre na hairasu ma adum tuminna leibe yai pakhum piraktrasu yai adu mathangi thada adum mana adum hulakpa kaisu kaiba leite aduga thoidokpa kaisu leite hai tare tobudadi adagi ek problem leire dana koi de inbox da adum haibirakpa kaim kaidi mayam adum haire adum chinau sing yauri je ko mayam group ta adum haidrasu yai koi ya an saina kana chana khanjama sum tawba horagadi yaw horagadi adum leptana adum kana tawsathanimbado ꯑꯗꯨꯗꯒꯤ ꯁꯨꯝ ꯋꯥꯅꯤꯗꯔꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯦꯟꯐꯝ ꯌꯥꯝꯗꯕ ꯁꯦꯟꯐꯝ ꯈꯖꯤꯛ ꯈꯛꯇꯪꯒꯨꯝꯕ ꯏꯁꯩꯒꯤ ꯁꯤꯡꯒꯔ ꯑꯣꯐ ꯗ ꯋꯤꯛꯇꯒꯨꯝꯕ ꯑꯗꯨꯗꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯇꯧꯖꯔꯛꯀꯦꯅ ꯍꯥꯏꯔꯒ ꯂꯥꯎꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯐꯥꯎ ꯌꯥꯎꯖꯔꯤꯅꯦꯕ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯇꯧꯖꯕ ꯂꯩꯖꯗ꯭ꯔꯒꯁꯨ ꯇꯣꯛꯆꯕ ꯌꯥꯏꯗꯅꯀꯣ ꯁꯥ ꯑꯗ ꯑꯩꯅ ꯈꯤꯇꯪ ꯈꯦꯠꯅꯕꯗꯣ ꯂꯩꯕꯒꯤ ꯁꯨꯝ ꯇꯣꯛꯆꯕꯅꯤꯗ ꯁꯥꯒꯤ ꯄ꯭ꯔꯣꯒꯥꯝ ꯀꯩꯅꯣꯁꯦ ꯇꯥꯔꯦ ꯑꯗꯨꯝ ꯇꯥꯔꯒꯅ ꯁꯥꯒ ꯄꯥꯎ ꯐꯥꯎꯅꯅ ꯐꯣꯟꯁꯦ ꯇꯧꯗꯦ ꯑꯃꯨꯛ ꯌꯥꯝꯅ ꯑꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕꯁꯦ ꯁꯔꯨꯛ ꯀꯩꯅꯣ ꯇꯧ ꯌꯥꯕꯁꯦ ꯍꯟꯗꯛꯀꯤ ꯗꯣꯅꯔ ꯃꯤꯠꯁꯀꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯅꯪꯅꯕ ꯌꯥꯕ ꯉꯝꯍꯧꯗꯕꯅꯤꯅ ꯑꯩꯅ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯝꯂꯥ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯏ ꯅꯨꯡꯉꯥꯏ Thank you ꯍꯥꯏꯗꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯦꯗꯥꯝ ꯗꯤꯔꯣꯇꯃꯥꯒꯁꯦ ꯅꯍꯥꯟ ꯑꯗꯨꯒꯤ ꯀꯩꯅꯣ ꯗꯣꯅꯔ ꯃꯤꯠꯁꯀꯤ ꯗꯣꯅꯔ ꯗꯦꯒꯤꯗꯨꯗ ꯑꯁ ꯌꯦꯡꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ thank you ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯁꯤꯖꯩꯌꯦ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯁꯥꯟꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯃꯤꯂꯥ ꯌꯨꯝꯗ ꯊꯕꯛ ꯇꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯏꯆꯥ ꯏꯁꯨꯒꯤꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯏꯄꯨꯔꯣꯏꯕꯒꯤꯁꯨ ꯍꯣꯠꯅꯗ ꯌꯥꯗꯦ ꯑꯍꯜ ꯂꯃꯟꯒꯤꯁꯨ ꯍꯣꯠꯅꯗ ꯌꯥꯗꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤꯁꯨ ꯌꯥꯎꯗ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯕꯁꯨ ꯊꯧꯗꯥꯡꯅꯤ ꯂꯨꯄꯥ ꯅꯣꯡꯃꯗ ꯂꯨꯄꯥ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯊꯥꯡꯒꯠꯈ꯭ꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯀꯌꯥꯝ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯗ ꯅꯥꯔꯦ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯗꯨ ꯇꯧꯔꯦ ꯁꯤ ꯇꯧꯏ ꯑꯗꯒꯤ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯑꯗꯨ ꯇꯧꯕꯒꯤ ꯑꯗꯥ ꯇꯧꯕꯒꯤ ꯑꯁ ꯂꯤꯁꯁꯦ ꯌꯥꯝ ꯁꯥꯡꯖꯥꯅꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯄ꯭ꯔꯦꯝꯂꯥ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯝꯗꯕꯗꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯕꯒꯤ ꯅꯠꯇꯦ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯔꯒꯕꯨ ꯀꯌꯥꯝ ꯌꯥꯝꯃꯗꯣꯏꯅꯣ ꯑꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯌꯥꯝꯁꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯑꯗꯨꯅ ꯄꯥꯡꯉꯒꯗꯤ ꯃꯃꯜ ꯅꯣꯛꯆꯔꯤꯅꯤꯗꯣ ꯄꯥꯡꯗ꯭ꯔꯒꯗꯤ ꯋꯥꯔꯧꯗꯣꯏꯅꯤꯗꯣ ꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗꯅꯦꯕ ꯄꯥꯡꯈꯤꯗꯕꯒꯤ ꯋꯥꯔꯧꯕꯁꯨ ꯑꯩꯉꯣꯟꯗꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯄꯥꯡꯈꯤꯕ ꯊꯥꯡꯒꯠꯂꯝꯕꯗꯨ ꯈꯛꯇꯅꯤ ꯃꯌꯥꯝꯗꯗꯤ ꯋꯥꯔꯧꯍꯧꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯄ꯭ꯔꯦꯝꯂꯥ ꯃꯁꯤꯅꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯂꯨꯁꯨ ꯌꯥꯝ ꯂꯨꯕ ꯑꯗꯨꯅ ꯄꯦꯟꯕꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯔꯥꯎꯕꯅꯤꯗꯣ ꯈꯤꯇꯪ ꯄꯦꯟꯈꯤꯗꯕꯗꯗꯤ ꯃꯤ ꯍꯥꯏꯕꯁꯤ ꯆꯩꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯍꯣꯠꯅꯅꯤꯡꯉꯤ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯄꯥꯟꯗꯝꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯅ ꯌꯣꯛꯈꯠꯄ ꯉꯝꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗꯨ ꯅꯠꯇꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯂꯨ ꯄꯤꯔꯥꯡꯗꯣ ꯈꯤꯇꯪ ꯇꯩꯊꯣꯛꯄꯗꯨꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ
ꯑꯩꯈꯣꯏ ꯃꯪꯅ ꯂꯣꯏꯅ ꯉꯝꯃꯨꯅꯤ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯇꯣꯝꯕꯤꯅꯦ ꯁꯥꯔ ꯇꯣꯝꯕꯤ ꯇꯔꯥꯝꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯁꯥꯔꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁꯥꯕ ꯍꯧꯕ ꯀꯥꯟꯗ ꯂꯥꯛꯑꯝꯕꯗꯗꯤ ꯌꯥꯝ ꯐꯖꯔꯝꯗꯦ ꯍꯧꯖꯤꯛ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯑꯩꯁꯨ ꯑꯉꯝꯕ ꯎ ꯃꯣꯔꯣꯛ ꯆꯥ ꯈꯪꯗꯦ ꯂꯩ ꯆꯥ ꯈꯪꯗꯦ ꯑꯝꯇꯪꯗꯤ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯃꯅꯤ ꯑꯝꯇꯪꯗꯤ ꯂꯥꯛꯑꯒꯦꯅ ꯈꯟꯖꯔꯤ ꯁꯥꯔ ꯍꯥꯟꯅꯗꯤ ꯃꯔꯚꯨꯃꯤꯅꯤ ꯀꯔꯤꯝ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩꯅ ꯆꯪꯈꯤꯕ ꯃꯐꯝꯗꯨꯗꯤ ꯄꯨꯡꯁꯪ ꯁꯪꯕ ꯍꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯕꯥꯁ ꯑꯗꯨꯒ ꯁꯥꯔ ꯀꯩꯅꯣ ꯄꯥꯎ ꯑꯝꯇꯁꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ 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 ꯑꯣꯅꯔꯦꯕꯜ MLA ꯔꯟꯖꯤꯠꯁꯦ ꯉꯔꯥꯡ ꯑꯩꯅ ꯐꯣꯟꯗ ꯊꯦꯡꯅꯕꯗ ꯃꯣꯏꯒꯤ ꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯑꯍꯨꯝꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯕꯗꯣ ꯃꯥꯗꯤ ꯂꯥꯏꯗꯧꯅ ꯂꯥꯜꯂꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ 5ꯔꯛ ꯈꯨꯔꯨꯝꯃꯅꯤ ꯀꯥꯏꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯕꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗꯀꯣ ꯑꯩꯈꯣꯏꯒꯤ MLA ꯑꯣꯅꯔꯦꯕꯜ MLA ꯔꯟꯖꯤꯠꯁꯦ ꯃꯥꯁꯤ ꯃꯤꯒꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥꯒꯤ ꯈꯟꯕ MLA ꯈꯨꯗꯤꯡꯃꯛꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯗꯨꯝ ꯏꯁꯣꯔꯅꯁꯨ ꯆꯥꯜꯂꯗꯕꯅꯦꯕ ꯁꯥꯔ ꯃꯤꯅꯁꯨ ꯆꯥꯜꯂꯗꯕꯅꯤ ꯁꯥꯔ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ ꯎꯕꯗꯩꯗꯤ ꯏꯕꯨꯡꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯣꯏꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯖꯣꯏꯒꯤꯗꯤ ꯃꯌꯥꯝꯕꯅꯦꯕ ꯔꯟꯖꯤꯠꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯣꯅꯔꯦꯕꯜ MLA ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯝ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯃꯥꯏ ꯑꯗꯨꯝ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯥꯁꯅꯨ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯤ ꯐꯕ ꯇꯧꯕ ꯍꯥꯏꯗꯤ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯀꯗꯕꯅꯤ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ Hello. ꯍꯜꯂꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯂꯧꯈꯠꯆꯔꯦ ꯇꯥꯕꯤꯔꯕ꯭ꯔꯣ Oh, sir. ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨ Kwakathidagi Imam Imzana, sir. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯃꯦꯝꯆꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕꯅꯣ Isabu yengadra. Hadakra Tambanbu yengadra. ꯑꯥꯎ Kenava Kandarevani. ꯍꯩꯃꯥ ꯍꯩꯃꯥ Asok Nunga Pujibu. Aidi Domata Sulasai. ꯍꯣꯏ ꯏꯃꯥ Pungtare Makaisagi. Kano Gari Masa Amda Tonga, Anira Tona Lai. Kanabo Hojude Latin Baduna. ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯇꯤꯚꯤ ꯌꯦꯡꯖꯔꯤꯕꯁꯤ ꯏꯉꯣꯒ ꯐꯖꯈ꯭ꯔꯕ ꯁꯤꯅꯔꯤ ꯍꯩ ꯂꯩꯒ ꯆꯥꯡꯗꯝꯅꯕꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯍꯣꯏ 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 ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯃꯃꯥ 1000ꯃꯨꯛ ꯂꯩꯕꯁꯦ ꯏꯆꯥ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯌꯣꯝꯂꯤꯕ ꯂꯩꯅꯥꯗꯨꯅꯦꯅ ꯈꯟꯕꯤꯌꯣ ꯍꯣꯏ 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 ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯉꯥꯛꯆꯒꯅꯤ ꯍꯣꯏ 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 ꯏꯃꯥ ꯑꯩ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯆꯥꯎꯊꯣꯛꯆꯈ꯭ꯔꯦ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯏꯔꯦꯛ ꯏꯃꯥ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯆꯈꯤꯅꯤ ꯐꯅꯤ ꯐꯅꯤ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯏꯃꯥ ꯑꯣꯏꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯕꯅꯤ 이마세 TV도ꯁꯨ ꯊꯝꯕꯥꯜꯅꯁꯨ 타버니다. ꯍꯦꯟꯗꯦ ꯍꯣꯏ 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 이따는ꯐꯖꯕꯅ ꯃꯍꯦꯜꯂꯤ ꯍꯣꯏ 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 타ꯒꯠꯆꯔꯤ ꯏꯃꯥ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯈꯤꯁꯤ ꯏꯃꯥ ꯃꯌꯥꯝ ꯀꯣ ꯏꯃꯥ ꯃꯌꯥꯝꯅ ꯄꯣꯊꯥꯕ ꯐꯪꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯃꯌꯥꯝꯒ ꯂꯣꯏꯅꯕꯁꯦ ꯁꯤꯅꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯣꯏꯅꯕ ꯑꯩꯈꯣꯏꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯏꯃꯥ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯃꯍꯥꯚꯥꯔꯠ ꯑꯃꯨꯛ ꯄꯨꯔꯛꯀꯗꯧꯔꯕꯅꯤ ꯃꯍꯥꯚꯥꯔꯠꯁꯤ ꯗꯥꯏꯔꯦꯛ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯔꯣꯖꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗꯤ ꯏꯃꯥꯗꯨꯅ ꯃꯍꯥꯚꯥꯔꯠꯀꯤꯗꯃꯛꯇ ꯁꯦꯜ ꯄꯤꯕꯤꯔꯝꯕ ꯂꯩꯔꯤ ꯃꯍꯥꯚꯥꯔꯠꯀꯤ ꯑꯣꯖꯥꯁꯤꯡ ꯉꯥꯡꯅꯔꯕꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯚꯤꯝꯅ ꯀꯨꯔꯥꯛ ꯇꯥꯟꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯀꯠꯄ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯈꯔ ꯇꯧꯗꯧꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯁꯤꯡꯒꯤꯗꯃꯛ
थागचरी मा थैंक यू थागचरी डायरेक्ट आई सक उहनजदोइनी भीम साबा ओजा अदुम लाकनी दुगा ओजा कनोदंगदी लाक्तों मांद्रे ओजा विश्वामित्र से खितंग सथो खोतोकपदा मसा खितंग नुंगाइत्रे हेल्थ की प्रॉब्लम लेबना हायरे आई ओजा विश्वामित्र लाकपसि अम पामजबनी मामा गा तौरगे हेक्ता साबदो खोंजेन अचौदुनगा दुर्जोधनगा साबदो याम येंगनिंगबने दुबु ओजा से हक्सांग खितंग नुंगाइत्रे हायबा पाव मताजे नादना दोम तुबदि नते ओजा सुम सथोक चसे नुंगाइजदबा हायतारे अदु याबिरगदि ओजा सिंगदंग तौरगा सनागी लेहाव कटपने कुराक तानबने अदगी द्रुवासा मुनिगी सेवा हाइबदो अदुदो अदुमाइ अदुगुमसो हायतारे बिनोदिनी खोमद्राम पुकनिंगी वारोल स्क्रीन द थोक्तेन हाय कई हायनो सिबो मेरम कई हायनो दुमाइ खंगद्रे हेलो सर जेम्स गुड आफ्टरनून तराम लोकसरी बिशेमपुर लेकेदगी बीरा सर जेम्स नुसी अखोई इरमदम से ओमरांग खंगद्रे अदुबो युम निंगसिंग कनो यादे अदुबो सर जेम्स मिट मुसलकदा मिट मुसलगा खलुबदा इरै का इरमदम दो निंगसिंग अखोइना चेन चोंदना सानरपवा अखोइना कारको स्कूल अखोइना मतम अमदा अखोइगी सेले पारा कांगरू मति पारा अखोइगी कारको स्कूल निंगसिंग दुगा अखोइना थांगज खुदिंगी अखोइगी सोशल वर्क तवे का सिंजे अखोइगी सिटोगा अखोइगी सात्र सिंजे लोइना वाइगा पेटोगा दा तौरपो का दो निंगसिंग सर्जन सदुगा मिट उइसलपो मतमदा अखोइगी लेहौरिबि युम सिंग दो सोरन सलगा थमब युम सिंग दो आइदि अजि बुलडोजर सिनरगा मोइना युम मै लोइ थादोक पिगरे हारिसे आइदि आई वखल थादोम गदरा थादोमोय हायनसु वखल से थमाना खले करिगिनो हारगा अखोइना सेक्शन थममी पोचै मानसांग अखोइगी नुसीरबि युम सिंदु दुमाना थादोमगनी हाइबसे आइदि जिबो थाजदे हाइतारे सरजेप्स अदुना याम नुवाइजदे थाजदे मोइना दुमाना बुलडोजर सिनरका तुगारमगनी काजे वखलदा थाजदे अदुम लेंग लेरमगनी हाइबसे वखल दुमाना खले याम नुसी कोइना सेले पारगा कांगरू मतेम स्कूल का कारपदो अदुमति नुसीजै हाइतारे सरजेप्स अखोइ सोइनाइजरगा सु डिसेबल ओइजरगा सु अखोइगी इरमदम इरै पाक इपा इपु सिंगिना अखोइगी सही कयादगी अखोइना इपा इपु सिंगिना अखोइगी इरमदम सिबु नुसीजदना इरै पाक इरमदम सिबु मखोइना हम्बिरमबा ngasiदी मसासिक ओइबसिंगना अखोइगी इरमदम से ngakpa ngamdrabagumna yeknaba singina अखोइगी lam सिबु यामना उसित थावदना मुंबी रबा मतमसिदा अखोइगी सोनारबा अखोइगी डिसेबल ओइजरस अखोइगी इरमदम सिगी नुसीरबा इमा लेबा केदमदा अखोइ इसाना थाउदांग अमतंग द ओरसु इसाना लौजनिंग हाबेतार सारजम अखोइना फिजिकली ओइना मतेंग पांगबा इरमदम सिगी ngamjadrgasu अखोइना ngasi लाउरी खोंगी ISTB दा नेशनल मीडिया की नॉर्थ ईस्ट स्टूडेंट ऑर्गेनाइजेशन लाखो मतमदा अखोइना हाई कोर्ट की लाखो मतमदा सुप्रीम कोर्ट की लाखो मतमदा अखोइना थाउदा पन कीदना आइगिसु थाउदांग ओइना लाउजरी हाबेतार सारजम खरा कनो तौना याम नुसीजै सारजम अखोइना असिंबा इरैबा इरमदम सिगी अखोइना थाउदांग खरादि तौनिंगी इसागी इरमदम गी दमता अखोइना आई इसागिसु थाउदांग अमोइना तौजनिंगी हाबेसे सारजम समजनिंगी सारजम अखोइना स्कूल कारपो मतमदा अखोइना थेंगनखिबा बने सारजम सिना वफम ओइजरा कांदा अखोइना क्लास 7 8 पारेगा सही 30 कुन नि मादा अखोइना ऑडियो कैसेट हैनामा सारजम सोइना सु खंग ऑडियो कैसेट द कोगी लव लेटर हैना लता मंगेशकर कुंबा स्टारिंग कलानो खंगद्रे लता मंगेशकर न सकपा हाइस होय लता मंगेशकर सब लव लेटर हैना अदुगी कैसेट की कोबरा मका आइन स्कूल का लंबी थेंगरे सारजम्स को मदद इंग्लिश न वहाई मखंग इरे अदुगी आर्ट से होजी पोक्से आई कनाम तो सही 30 कुन से आइना लंबी जुदा आइना बाहर तौरगा लाएबा अदो होजी पोक्से काउद्री बदुगी वहाई से अदुगी आर्ट दी होजी पोक्से फजन खंगद्री अदो कना गोमबी ओय पदन ngasi बोगदा अदुगी वहाई जे कनाम तो आई फोंगदोक्त्री तमदोक्त्रीबा अदो आइन स्कूल करी वहाई हाइबनो और अदुगी स्कूल दा ब्लैक बोर्ड ताई दे योबो इबको love is not eyes to see but the heart हायद बाय हायबको love is not eyes to see but the heart हायना अदुमाने इबिरमे माई कैसेट कवर्स द कैसेट योमदे आइना ब्लैक बोर्ड इबकान सिकलाना इ नोय बीरने इबने हायना मायाम से वा नोय अदुबो मतम कोइना आर्ट से खंगे होजि बोक्स आई फजना करी हायनो होजि बोक्स आई खंगे होजि सुदुम हंगगा ले हाय सारजेस नुक्सिबसे मिन उदे थमोइनदि उइ हायबा ओ करी बस सारजेस नुक्सिबसे मिन उबंगमदे असेंग नुक्सिबदो मिन उबंगमदे थमोइनदि उइ हायबा
ꯑꯗꯨꯅꯦꯕ ꯁꯥꯔꯁꯦ ꯋꯥꯍꯩꯗꯣ ꯌꯥꯝ ꯐꯖ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ 10 ꯀꯨꯟ ꯍꯦꯟꯈ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯚꯥꯏꯍꯠ ꯇꯧꯈꯤꯗꯦ ꯍꯧꯖꯤꯛꯐꯥꯎꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯐꯖꯅ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯄꯣꯠꯇꯨꯗꯤ ꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯊꯃꯣꯏꯅꯅꯦꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯎꯔꯤꯁꯦ ꯑꯗꯨ ꯊꯃꯣꯏꯒꯤꯗꯤ ꯃꯔꯤꯅꯤꯗꯅ ꯑꯗꯨꯒꯤ ꯋꯥ ꯑꯦꯛꯁꯄ꯭ꯂꯦꯟꯗꯨꯅꯤꯗ ꯅꯨꯡꯁꯤꯕꯁꯦ ꯄꯣꯠꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯊꯃꯣꯏꯒꯤꯗꯤ ꯃꯔꯤꯅꯤꯗꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯨꯅꯤꯗ ꯑꯩꯅ ꯃꯤ ꯑꯃ ꯅꯨꯡꯁꯤꯒꯦ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯅꯨꯡꯁꯤꯕ ꯐꯥꯎꯕꯗꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯐꯥꯎꯔꯤꯗꯣ ꯊꯃꯣꯏꯅ ꯐꯥꯎꯕꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯃꯤꯠꯇꯒꯤ ꯎꯕꯗꯤ ꯍꯣꯏ ꯃꯤꯠꯅ ꯅꯨꯡꯁꯤꯕꯗꯨ ꯎꯕ ꯉꯝꯗ꯭ꯔꯁꯨ ꯊꯃꯣꯏꯅꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯃꯇꯝꯒꯤꯅꯤ ꯂꯞ ꯂꯦꯇꯔ ꯖꯕ ꯁꯦ ꯃꯤꯂꯦ ꯅꯦꯅ ꯇꯧꯕꯗꯨꯅꯤ ꯃꯥꯅꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯌꯥꯝ ꯃꯥꯅꯦ ꯀꯟꯅ ꯀ꯭ꯂꯥꯁ 10ꯒ ꯀꯥꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯃꯥꯅꯦ ꯁꯥꯔ ꯖꯦꯝꯁ ꯑꯗꯨꯒ ꯁꯥꯔ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯇꯪꯒ ꯁꯨꯝ ꯍꯪꯖꯍꯧꯒꯦꯕꯀꯣ ꯁꯥꯔ ꯖꯦꯝꯁ ꯀꯣꯏꯁꯟ ꯑꯋꯥꯔꯒꯤ ꯃꯇꯝꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯈꯧꯔꯥꯡꯅ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯚꯤꯛꯇꯤꯝ ꯑꯃꯁꯨ ꯑꯣꯏꯖꯔꯕꯅꯤꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯖꯦꯝꯁꯀꯤ ꯃꯐꯝꯗꯒꯤ ꯍꯥꯏꯕꯤꯌꯨ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯆꯤꯡꯂꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯖꯅꯕꯤ ꯂꯥꯏꯁ꯭ꯔꯝꯒ ꯑꯅꯤ ꯄꯨꯟꯕ ꯃꯇꯝꯗ ꯋꯥꯍꯪꯁꯤꯗꯤ ꯍꯪꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯁꯨ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯃꯤ 5-10 ꯈꯔ ꯈꯟꯒꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯗꯤꯇꯦꯜ ꯈꯔ ꯃꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯒꯤ ꯗꯤꯇꯦꯜ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯏꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯂꯥꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯐ ꯄꯨꯊꯣꯛꯏ ꯑꯁꯤ ꯃꯣꯏꯅ ꯄꯨꯔꯀꯥꯟꯗ ꯃꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤꯅꯤ ꯍꯥꯏ ꯀꯣꯔꯠꯀꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤ ꯄꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔ ꯄꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗꯗꯤ ꯀꯣꯔꯠꯇꯗꯤ ꯃꯈꯣꯏꯒꯤ ꯎꯀꯤꯜ ꯑꯅꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯔꯒ ꯑꯃꯅ ꯆꯨꯝꯃꯤ ꯑꯃꯅ ꯂꯥꯜꯂꯦꯅ ꯌꯦꯠꯅꯗꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯃꯣꯏꯅ ꯑꯆꯨꯝꯕꯁꯤ ꯄꯨꯔꯒ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯇꯝꯗ ꯁꯥꯔ ꯑꯔꯣꯏꯕ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥꯕꯤꯔ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯂꯦꯞꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯊꯣꯛꯈꯤꯕ ꯑꯃꯗ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯒ ꯑꯗꯨ ꯆꯨꯝꯃꯤ ꯃꯣꯏꯁꯦ ꯂꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯄꯥꯛ ꯌꯥꯎꯗꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯁꯇꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯈꯛꯇ ꯀꯨꯏꯔ ꯌꯥꯝ ꯊꯣꯛꯂꯛꯄ ꯇꯁꯦꯡꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯂꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯅ ꯏꯟꯗꯤꯌꯥꯗ ꯄꯨꯟꯈꯤꯕꯁꯤ ꯂꯩꯕꯥꯛ ꯌꯥꯝꯗꯦꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯥꯁꯃꯤꯔꯗꯁꯨ ꯑꯥꯔꯇꯤꯀꯜ 370 ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁꯨꯝ ꯆꯂꯥꯏꯔꯀꯥꯟꯗ ꯌꯥꯝ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯁꯤꯐꯥꯏ ꯃꯌꯥꯝꯒ ꯊꯝꯖꯤꯜꯂꯀꯥꯟꯗ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯍꯥꯎꯁ ꯑꯦꯔꯦꯁꯀ ꯇꯧꯁꯤꯜꯂꯀꯥꯟꯗ ꯂꯣꯏ ꯊꯝꯖꯤꯟꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤꯁꯦ ꯄꯤꯊꯣꯛꯈꯤꯕꯒ ꯌꯥꯅ ꯂꯩꯌꯦꯕ ꯀꯩꯒꯨꯝ ꯀꯥꯟꯗꯒ ꯄꯤꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯆꯧꯕꯗꯤ ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯂꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯁꯦ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯊꯨꯒꯥꯏꯅꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯩ ꯁꯣꯕꯔꯦꯟꯇꯤ ꯇꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯊꯨꯒꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯎꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯂꯥꯜꯍꯧꯕ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯀꯥꯟꯗ ꯚꯥꯔꯠꯀ ꯍꯥꯏꯇꯥꯔꯦ ꯁꯨꯛꯇꯤ ꯇꯧꯅꯈꯤꯕꯗ ꯍꯟꯗꯛ MP ꯍꯥꯏꯕꯗꯤ ULFꯀꯤ ꯁꯔꯨꯛ ꯑꯃꯅ ꯇꯧꯏꯀꯣ ꯑꯇꯩꯕꯨꯗꯤ ꯇꯧꯗꯦꯀꯣ ꯀꯨꯀꯤꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯌꯥꯝꯕꯅ ꯏꯆꯤꯟꯅꯥꯎ ꯍꯥꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯁꯣꯔꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤ ꯃꯈꯣꯏꯒꯤꯗꯤ ꯏꯟꯗꯤꯌꯥꯗ ꯅꯣꯡꯃꯩꯁꯦ ꯀꯥꯞꯇꯅ ꯃꯣꯏꯗꯤ ꯁꯨ ꯇꯧꯅꯈꯤꯕꯅꯦꯕ ꯃꯣꯏ ꯒ꯭ꯔꯨꯞꯁꯤꯗꯤ ꯑꯗꯣ ꯁꯨ ꯇꯧꯕꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤ ꯃꯔꯝꯁꯤꯗꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯗꯨꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯔꯝꯍꯥꯏꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯂꯦꯞꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯂꯦꯞꯄꯀꯥꯟꯗ ꯃꯩꯇꯩꯅ ꯂꯥꯜꯂꯤ ꯀꯣꯀꯤꯅ ꯆꯨꯝꯃꯤ ꯀꯥꯏꯅ ꯀꯅꯥꯝꯇꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯤꯖꯜꯇꯨ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯂꯥꯛꯏꯅꯤ ꯌꯦꯡꯁꯜꯂꯤꯅꯤ ꯀꯗꯥꯏ ꯐꯥꯎ ꯆꯨꯝꯃꯤꯅꯣꯅ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯄꯤꯗꯣꯏꯅꯤ ꯃꯣꯏꯅ ꯄꯤꯔꯤꯗꯨ ꯃꯣꯏꯅ ꯂꯥꯟꯈꯠꯀꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯣꯝꯒꯤ ꯀꯥꯡꯕꯨꯅ ꯌꯦꯡꯒꯅꯤ ꯑꯗꯨ ꯌꯦꯡꯉꯤꯗꯨꯁꯨ ꯃꯗꯨꯅ ꯃꯣꯏꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯤꯖꯤꯜꯂꯛꯄꯁꯤ ꯆꯨꯝꯃꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯀꯩꯁꯨ ꯆꯠꯇꯧ ꯂꯩꯇꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯈꯥꯗ ꯂꯩ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯍꯥꯏꯔꯝꯕꯗꯣ ꯖꯨꯋꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯍꯥꯏꯔꯝꯃꯦ ꯃꯅꯤꯄꯨꯔꯁꯤ ꯎꯔꯀꯥꯟꯗ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔ ꯀꯔꯤꯝ ꯑꯣꯏꯗꯦ ꯂꯝꯕꯤ ꯊꯣꯡ ꯀꯔꯤꯝ ꯐꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯕ ꯂꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯖꯨꯋꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯅꯣ ꯖꯨꯋꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦꯕ ꯅꯣꯔꯠ ꯏꯁ ꯄꯨꯝꯅꯃꯛꯁꯤꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯁꯤ ꯔꯤꯁꯣꯔꯁꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒ ꯑꯇꯩꯗ ꯂꯩꯕ ꯃꯐꯝꯁꯤꯡꯁꯤꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯦꯃꯤꯀꯦꯜꯁꯤ ꯀꯩꯅꯣꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯒꯥꯔꯤꯁꯦ ꯁꯤꯗꯩꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯗꯨ ꯌꯦꯠꯂꯗꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯊꯥꯎ ꯁꯨꯡꯕ ꯌꯥꯕ ꯊꯥꯎ ꯆꯤꯡꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯁꯤꯗ ꯌꯦꯠꯂꯗꯅꯕ ꯑꯇꯣꯞꯄ ꯃꯐꯝ ꯌꯥꯝ ꯂꯩ ꯔꯤꯁꯣꯔꯁ ꯌꯥꯝ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯂꯩꯔꯤꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯊꯥꯗꯕꯤꯗꯕꯩꯅꯦꯕ
adagi atang perfume ji Manipur na phangiba North East phangiba mayam jo sina saba perfume da malem gi kethen da yon badane khwai di sen ne phangani ga haina balai aduna resource level resource level lamdam se matam pona mukta conflict oi say na balamdam adum oi aduni yam seng na kan da aduna tension jage masi wa tang ji di no ma khana da su loiba nai roi akhoi gi thau yam da thokpa mafam da Kuwait asi ani suba prithvi gi haitare adagi Saudi da akhoi gi thau thopana resource to khwai di oi da ngasi malem gi oina pet lang mafam oi kai gi no da thau thokpai ne yamuna nei no de prithvi da thau khwai di thokpa duga khen sokhat pa resource kayam leibar di Africa ne Africa gi mafam da phangi ba thau du crude oil lu ching tho ga krai da pui Russia da pura sungdo ga mu Africa da tang ne yole Manipur da mai sungi Loktak project gi sing na mai sungi mai du atopa lam da yole madu da mai gi pesa du Manipur sarkar na oi de segi manung da sa da kun khak oi ekhoi da mai khajik tang pi resource ka dai no ekhoi gi Loktak dai ni ekhoi gi sing dai ni Manipur gi sel turen mayam de lak pa sing du ni lingkhal madu Indira Gandhi gi matam da ni lingkhal madu gi la iba income du na mapa lebak sing thang na badu yoli Manipur gi na mai kona da badu gi mapa da gi leira sine adumai tawduna Africa da su hari base tongan na thau thopam khwaidi gamba Saudi Arabia dagi na Kuwait dagi na thopam thau lei hari basing se aduna ngasi karigumba malem to Africa sina sokol am tar ga hena sokol prithvi da khwaidi hena paisa pai badi kana oidoi no hai kan Africa gi mafam da hen oyam jungle da su yengbiro sanga da su yengbiro mafam da mi sanga halandri se kai gi no tourist lak na bani tourist la di ke dore mafam da leiba mi jing do low leita bani na tourist ni yengba lak kan paisa payam Manipur su tourist ki mafam yam sengor pe ya mina la kang da khoi na guide oiba khakta da khoi mi myam hing ba yai sahi khar sida lan thok tring da Manipur da tourist myam lai ba tourist sing do guide oibina ba haiba tar English khar ngang ba Hindi khazano ngang ba mi lai tar di hingna bam do macha oi Loktak ta da sala Loktak ase su matam da lekhi bani ningthau adu palama da ge aduni sida sisi lekhi Loktak ta du ge khoi si lai haiba na chingba naina ba ngam ba tourist guide sing le di Agra da lai ba mi sing na larik sungtam tam dana Agra gi manak ta this is Taj Mahal si Mughal adu gi matam da du na emperor adu na saramani sina adu ni adani ne guide khaktang na du mai na ngang ba da larik sungtam tam da English ngang ba lai aduna moi myam hingi de ko akhoi gi jam lai jane aduna sembi sabi da bene du wari dem pak chawkre tension jage kolam su lai mene manga pha dore aduna akhoi jila birana hai biram badu da khajik tang hai bane nei na badi loi roi adun noma du matang sab da loi ne khangna rakini hai tare tension jage hello yamba ahaba makta yamba amadi diamond tabi ribu sanjit ma kemna khulum jari yamba ram lok sari sanjit am kuira bai tung da saru ya birak pa hai biyo yamba aise program de sum tajai adu nanau koisi hujiksi yam sengna haibada mamangda haibi gi ba maka wari ma akoina angang oi matam gi film aming ni love letter haibado adugi afra ekoi yamani yam phajana hanbi gi ada tabada senara kan da thamoi da karigumba khara sum phawe hai tare yamba hujiksi akoi gi iramdam sidai da tauri ba thoi ba akoi gi gotona si akoi hek pokpa de ge hai tare uji pau ba si akoi na thengnari ba akoi ji thodo buksi adu matik yam gar hai tare yam ko yam na ningam da ba mamang da koi na angang oringi matam da yum da leijaba nupi angang chingthok thana ijet manghan gi ba adegi di lau chuba sat pa thawe khang surgi hingje mioi ke ama maran pisal kan da kap ton hat thiba akoi gi adu gi matik akoi mayok naraga thengnara kan da lakpa asumai sum lakpa sina hojik ngasidi amuk kari daure kan akoi gi lamsi amuk mi na munnanabagi honarako matamda achauba koi kan oma thengnai hai tare lan achauba ma hai tare ko yamba yamna akoi sideida thamoi kaijaba se yamba kari gi matang dano ha kan seida hariba kaithari ba akoi gi iram dong gi boundary se akoi parja akoi na ngasi Sanjit Moirang Themna, Natragan Yamba James na, Natragan Diamond Gi Lady Diamond Donor the Yawa Diamond Tabi Riba, Quigi Maxina, Aquina, Igi Tawai Hakchang Putokan, the Aquigi Lumdum, singing on Kai Mang Bayado Harisi Yamba. I know my pump to Salaga lady will have a native. My pump to the Gitoli Potok share, Masi Potok she ain't a sinake have a native. My pump to the in a palm Tauruge, Aduki Karigumba Tauruge, my pump to Aquina, Igi Obakan or Gay have a native Yamba. Tungi miron sida akhoi gi oiba saktam ama ngak na nabagi dam ta akhoi gi saktam ama kalam da ya de habagi pandam du da ipa ipu sina adum thambiri mi ba akhoi gi saktam se manghan ba ya de habagi wakhalon du dei da akhoi na masi sibu i dana mafam khoi di mak tai yeng na bagan lan thengnari bani adugi mathak ta akhoi gi
ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯇꯨ ꯁꯣꯟꯅ ꯍꯤꯡꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜꯁꯤꯗꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯃꯤꯇꯣꯞꯅ ꯑꯣꯏꯔꯛꯀꯗꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯟꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯍꯤꯡꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯑꯩꯒꯤ ꯑꯣꯏꯕ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯤ ꯁꯤꯌꯥꯔ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯆꯪꯁꯤꯟꯃꯤꯟꯅꯔꯤꯕꯅꯦꯕ ꯏꯌꯥꯝꯕ ꯃꯁꯤꯗ ꯌꯥꯝ ꯂꯩꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤ ꯈꯟꯕꯗ ꯂꯥꯝꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯅ ꯈꯣꯠꯇꯅ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯑꯩꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯗꯨꯅ ꯑꯩ ꯃꯥꯅ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯐꯨꯠ ꯑꯃ ꯆꯪꯁꯤꯜꯂꯒ ꯈꯥꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯅꯒꯅꯤ ꯊꯥꯡ ꯄꯥꯏꯔ ꯌꯥꯟꯊꯅꯔꯛꯀꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯜꯂꯒ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯖꯔꯕ ꯁꯛꯇꯝꯁꯤꯡꯁꯦ ꯅꯣꯡꯃꯇ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯆꯠꯂꯒ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯃ ꯂꯩ ꯑꯃ ꯊꯥꯗꯅ ꯃꯐꯝꯗꯨꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯔꯨꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕ ꯃꯇꯝꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯧꯒꯗꯧꯕ ꯊꯕꯛ ꯇꯧꯒꯗꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎꯁꯤꯟ ꯈꯪꯖꯤꯟꯅꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯩꯔꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯊꯃꯣꯏꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯔꯤ ꯇꯧꯔꯨꯗꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯗꯅ ꯍꯤꯡꯍꯧꯗꯧ ꯃꯣꯠꯇꯤ ꯗꯕꯜ ꯁ꯭ꯇꯦꯞ ꯍꯥꯏꯅ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯔꯀꯥꯟꯗ ꯍꯤꯡꯅ ꯁꯤꯔꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯍꯧꯗꯧ ꯃꯣꯠꯇꯤ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯁꯦ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯕ ꯃꯇꯝꯁꯤꯗꯩꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈꯤꯕꯒꯤ ꯈꯜꯂꯒ ꯂꯥꯡꯇꯛꯅꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯊꯝꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯊꯝꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯏꯌꯥꯝꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯈꯨꯊꯥꯡꯗ ꯅꯅꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯗꯥꯏꯃꯟ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯤ ꯃꯔꯤ ꯈꯨꯊꯥꯡꯗ ꯂꯩꯅꯕꯁꯤꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯏꯌꯥꯝꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯈꯨꯊꯥꯡꯗ ꯑꯅ ꯍꯥꯏꯁꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯈꯨꯊꯥꯡꯗ ꯁꯣꯔꯤ ꯏꯌꯥꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯌꯨꯝꯅꯥꯛ ꯑꯣꯏꯈꯤꯕꯅꯤꯅ ꯁꯨꯝ ꯄꯛꯄꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯍꯥꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯥꯎ ꯁꯟꯖꯤꯠ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯏ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯋꯥꯍꯩꯗꯒꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯖꯩ ꯍꯥꯒꯠꯆꯔꯤ ꯐꯤꯔꯦꯞꯇꯨ ꯍꯣꯡꯕꯤꯒꯅꯨ ꯂꯦꯞꯄꯤꯌꯨ ꯑꯗꯨꯃꯛ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯨꯔꯕꯅꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯕꯤꯔꯤ ꯏꯅꯥꯎ ꯍꯣꯏ ꯍꯦꯟꯅ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯏꯅꯥꯎ ꯁꯟꯖꯤꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ Vedanta Hijam call si kay dano to biray si Truecaller door mali. Hello. 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 Hello, have you? Karine ay yakuk Call si ani jo pangjana grene ma kano da Truecaller do ina tawra grene. Truecaller da tawra paduna yadre. Yari po khoirom de gim iluni pasanga kinimla thangjam group ke lupa sanga piramani photo su piramani hauju si sang da bo eragadi hauju phone da thazarake yari po ki tema tawak tonga lamina bane anyway Truecaller na tabado call si tawbiro ay kono mo khumjarage inaw Shakespeare tabiro bra hello inaw Shakespeare tabiro bra Now Shakespeare suta dramal. Sumnagi cheta thabira diam nungaini. Vedanta hidam man haye do koi gari poktagi hidam milu. Tem milu call kano do ina to biro sumnagi call da to biro koi gi kano da to biro kano. Truecaller da na tabada to biro sumnagi number da. Hello Shakespeare tabiro bra. Hello, Shakespeare tabiro bra.
Shakespeare जो तादरे हेलो हेलो ताबीर अब्रामिंग गले फोंगा बियो Manjandarini mamagi. ताबीर ताजरे है बियो Oh mama panabati kung bataki. Oh isay kambado ubadale sa atin ko sa taong nga ba. Oh napagdagari ni. Hoy. Mama na lako matamda ho de ho re do ho padaw di. Padahan ni na sa to di tawra ga haidage na ne. Mama taw da inni. Abi oh di tagi Kita saya aja kembali tu menghilang kan waktu jaru berapa atau jaru pada kenati he wah ada kan he kita saya aja mau hajari ba tar kan waktu tar oi namanya kita itu tar hajar di nong magi hajar iku ba anu aja ima adu kan ya ngara ngara ke koi iku ibadat kan ni mado tapi Kita memang ngarang ke, maki dia kan orang pun dah kan orang donor tu mesti hayang ni ngasih mai lau tu kulle hari ko jadi naikon. Ada tu hayang di, semua kau ibu naik semua nak tu pada kan tu menung ko me hari dah kan apa itu waris halal kan ngasih ngarang nak kari hari ke dah lau tu amat dah hudre dan menung ngali tu telefon tu ni. Yang ngalih itu dah. Abis hau tu deh, ai tapi nak loi deh, hai deh apa? Ai siam ni, ai siam loi deh ni kita tu, thok ni dah lau ni kan, lau tu kuliah kan yang marah orang tu ada, jadi nama lau dam tak hau tu deh, hai deh loi deh, nak kalau leh apa? Nanti tu, orang itu telefon tu orang mana tu dia, ai dia kan, ayu ngata mung tahu deh, ni pun dia kan. Dah nampak lah, tak lagi kan orang sing tu, kalau pasal di luar mana, kalau kita lau deh, kalau pada kita ingat, thawai jam nungai terbani tay kan, udah tahu dah, thawai jam nungai terbani, ai cina hai cina ni, mana tu mai tahu kena hai apa kok, aduh, jadi ni kan orang ilu tamala, itu lah kan orang tak tu, pergi donor mesti tak tu, aduh bermain ambil lakat dan nungai terima kok. Aduh kata ni melaga kan orang na tahu betul ini sana dia tu dah. Amu hanya sakit dia apa? Nah, ada tare. Minum air kere mana sakit tu. Jam siwai dah. Aduh imam ni lagi amlat ni mbak. Mesti ada piro yang ni lah. Kau terus ni. Jadi macam dia dengan waktu mati lakan ni masuk itu na. Aduh ni tuan tahu jawab. Aku lagi tu sesuatu. Damai yanti ada lagi. Anh cha cũng cần phải cái tạo hoàn nhận cái nó hai cái cao đấy mà apa kita ram begitu ya ai mà mau kitaเลยก็cái khănเลยai cô một cái khăn ta là cái khănเลยapa ai mau kita atau kita mau juga kan kita pasti nak mau kita mah ko ham lấy bên này mà ini ada harap jadi ni lâu bagi cái lâu bây mà tăng tuổi mà coi số ai phải thay dầu cái chỗ nào lâu mà phao đây không dùng mình đâu cái lâu xoay tàu vậy hay vậy đó lâu phao hồi này đó phao hồi sinh lối thùng răng cái ngang na nong cái số này một lối thùng răng cái đó mà pham đó bớt thùng cái cái nong chỉ ta là đi ya đó mà phang hồi bây giờ này đó mà pham rồi thì mang hal rồi nong hết hàng gì cái pung hun hay bữa cái nó đó tàu đuôi này pambe lại bữa cái nó đó cái gì đó tàu đuôi này ba isona pirak panina lokpham ka nipan dui manung da kam tong or ju ko phongnam to jo hon doi ne bain không được cái đó vẫn được cái nó mau thì lạc cái gì ta thì mày chari lâu peng ba lâu gei ba mi loi nek ba kanam ta nek pa ya roi khoi mi loi la ka ne no loi sindok na loi gre ba ada khoi adu da lekai du da lei ba mong na ha na cái nó tàu biro sĩ cái lộc phẩm gì lâu u đến em thông quan bên đây khuyết định gì tung ăn bị massage khá lấy ra cái ngao hình thái đó rồi hay là mèo lại cái tâm bên đi xuân nó đi bên đi ra cái cái lạc tôi như tai vai đi lạc tôi ý ta nó mà hoàn nhắm nó ngay cái đó nhà phải như mọi người ta là người ta lâu rồi ra nó phải sinh cái phát thử vào đấy mà tuần thì kinh là hồi đấy anh em muốn luôn ngày thì mà con ta là hay là cũng ta muốn luôn ngày để mà nhà anh biết anh ta mà vậy thì tôi nghe cái телефон đó cũng tàu để mà gì
Ita kinatawagan ay di matanda di ba po na niya ita sinita na di lupa kung tapi pa rin liang ima matanda di mana saka tapi liang ni po sa upo ima maikot siya nita ima no siya na mo Tagat-sari. Thank you ma. Ima na tari po ima kayo sa tawti ang sa tawti siya mo ang ay naghonar ka ni jagi dong tagi ima ho yam nungay na tadari tame ima mo Pani tagat-sari yam po naman aduna 공정도 빠이봉은 비바 로팜 네 aduna 망한 매야들이 폭발임 torzo 하월라가 로게이레 카오레는 tor가 두디 폭마루 홈마리데스 tor고 쿨라가고 딱네 쟁구도 다다우데야다 마팜도디 싱통건도 올렌기도는 꼬직세 싱마리 블레이터 아이기도네 싱 앵올롬도 구태이바 aduna 싱도 앵온데 레이바 하이타네 올렌기도는 레이테바 Ado olen gitu ay uige haru ya punte do aidi son ki saru har olen phawbani song ki saru mingon do phawbani song ki saru udun akut budre ngon phawrok pani ado bu sahi ama se manghal roi haugera horoira hello taram loksari ay asupam awal kai din na mami pakini jagi ko de Taram loksari hagat dari siya busu hoy hello habiu ma kari happening ba ay awala kai din na mama ima khangjare ima radio da mutaba male radio da khomor no ima phone do ino khomo adune radio ji ja na ande chumlai da ngasi ngarang gi pung ni pa ma khai ji ga tayai do aduga numdang ga de yare e bako anadigi function ima kano to bane function to bodugi matung da ngahak mai mutpa generator som da mai lak ta ba itare no poksamai da mai lak ta ba ade generator mu ngange generator to mu yadre mingon de generator mu wairu re adu generator su mu yadre ade generator mu wairu re adu su mu yadre ngara khoi ge mu seme adu su mu yada ba to ba hai ba tare ko hoi ma duni matang to ya kan honari video de tari ja bu thagat pagi mi su pagi nama koina khoiram dari haina cha thagat tagen tawrapani mayamna dollar nungla amaga tawdi ma hoidi ngamjate adu nimi khudingi cha gi program ni ge loi tabne adu tab hatta che video di chau laga ne nungai ta ba hai ta re ko ada ngarang ji function gi tawbada kaino haina bada cha na chit nangai khumtora kwa adagi di hadu tawge tawroi to ka ju khanbi no ngani cha na haira ko de ai nam me ko chai boi cha na tawgi do loi na pele na ma khoina hai je jo khai sinu no na ge sinu na jano adu nungai ba function du bu moina thera ka tora ngangi du bu moina black phone da ka kai ma thakwa ngam da mi da di ai nei tan na khalle ko adu ima aikoida ngangak panate aikoida chera ko sunate aikoida gi video matek ama lotho oga atopa mi na thagal iba ibungo ibe maduna thagat piraga madai da mi na hairak pa apapata do filter tawra di phaba mi gi video do ka ga moi channel da thagat pire thagalaga mi na thina ngang muda dum kumai oi yeng leba hai tar aduna adu di phatta ba thaba ko weba aduna madudi tawro doni mi gi porama laura thagat tara gi mi gi maram do criticize tawro ta di mana do ka that ka dong ne ba oi ma video do thagat chok ka so kai de ada mi sok da ba mi mung manung mi gi jo mama ma sa loi lei ba ngak ta ni adu tawre do mamai thang da di wa do thong na re do nei wa tholok ba de kari hare hojik mari leina ba singna tawbu do diamond na tawri se irei pa giram dam se gi dama hojik phawbada mateng pangi ba kholi ba mayam sida diamond na tawbu thabak tu da ngangi ba mi du kana no list pikhalo hai bok tawkhale ba hojik ti ada mana koina to mani chawbani dunia dane na koina kaisu tawru do lei asi mai to ji da dum adui thabak to na tawraga dum lei ni ma a thoidok pa kaisu leite ada tawbada di ai khoi da di kaisu kana so hai de ma ko ram mai tawgi da thawai ngai je hai ba ai di phone satre de gi video da su ya da ni na khoi thonga na ngang ma yam yeng ba hai tare hello ba khoi gom bana je ko da kara ga thak ba khot ba ai na harau je ba do siang ang hoi ma kuting ma siang ang je mangolo do wai sinu pa bo wai sinu ma na khoi kai na dio ma tam do khoi na cha khi do na ti khau ga le ga na thanda khala harau je ba do ai na phone de
ꯇꯧꯖꯔꯛꯄꯗ ꯏꯆꯥꯕꯨ ꯊꯥꯒꯠꯀꯦ ꯍꯥꯏꯗꯅ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯥꯕ ꯌꯦꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯅ ꯍꯧꯔꯤꯑꯕꯀꯣ ꯅꯣꯡꯇ ꯆꯧꯁꯦ ꯅꯣꯏꯕꯨ ꯅꯣꯡꯇ ꯆꯧꯁꯦꯅ ꯑꯩ ꯉꯔꯥꯡꯁꯦ ꯇꯨꯗ ꯐꯥꯟ ꯇꯦꯛꯇ ꯍꯥꯏ ꯑꯗꯩ ꯑꯃ ꯇꯧꯋꯦ ꯈꯔ ꯍꯥꯏ ꯍꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯑꯩ ꯍꯧꯒꯦ ꯀꯨꯏꯔꯕ ꯅꯣꯡꯇ ꯆꯧꯁꯤ ꯃꯥꯒꯤ ꯑꯍꯥꯟꯕꯗꯗꯤ ꯆꯠꯂꯝꯃꯦ ꯍꯟꯗꯛ ꯀꯣꯝꯕ ꯍꯧꯒꯠꯄꯗꯤ ꯆꯠꯇꯦ ꯉꯁꯥꯏꯃꯛꯀꯗ ꯍꯧꯔꯤꯅꯦ ꯌꯥꯝ ꯆꯠꯁꯦꯅ ꯑꯗꯨꯅ ꯏꯆꯥꯗꯤ ꯅꯥꯕ ꯌꯥꯗꯦ ꯊꯥꯒꯠꯆꯔꯤ ꯃꯥ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯃꯥ ꯃꯊꯪ ꯃꯊꯪ ꯍꯣꯠꯅꯖꯔꯛꯀꯦ ꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪ ꯑꯩ ꯀꯣꯜ ꯑꯃ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤ ꯌꯥꯝ ꯇꯥꯡ ꯂꯥꯛꯏ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤ ꯀꯅꯥꯅꯣ ꯈꯪꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯚꯤꯗꯤꯑꯣ ꯃꯦꯗꯝ ꯀꯔꯤꯅꯣ ꯎꯠꯄꯤꯔꯤꯁꯤꯕꯣ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩ ꯀꯩꯅꯣꯗ ꯆꯠꯄꯗꯤ ꯊꯣꯏꯕꯤ ꯆꯤꯡꯉꯥ ꯁꯥꯔ ꯈꯥꯃꯦꯟꯅꯦ ꯑꯩꯈꯣꯏ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯧꯃꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯁꯥꯔ ꯑꯗꯣ ꯃꯦꯗꯝ ꯀꯩꯅꯣ ꯐꯣꯟꯗꯣ ꯑꯝꯇ ꯐꯩꯗꯣꯛꯄꯤꯌꯨ ꯇꯛꯀꯅ ꯑꯝꯇ ꯐꯩꯕꯤꯌꯨ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯐꯩꯗꯣꯛꯄꯤꯌꯨ ꯌꯥꯕ꯭ꯔꯥ ꯑꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯩꯇꯦꯅꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦꯅꯦ ꯌꯥꯅꯤ ꯑꯗꯨꯗꯅꯤꯅꯦ ꯐꯩꯔꯒ ꯑꯗꯨꯝ ꯅꯝꯕ ꯌꯨꯡꯗꯕꯤꯗ ꯐꯩꯔꯒ ꯑꯣ ꯁꯥꯔ ꯈꯥꯃꯦꯟ ꯄꯥꯜꯂꯤꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯈꯥꯃꯦꯟꯁꯤ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯈꯥꯃꯦꯟ ꯑꯧ ꯁꯥꯔ ꯈꯥꯃꯦꯟ ꯉꯥꯛꯇꯅꯤ ꯃꯈꯥꯗ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯦꯛꯄ ꯉꯝꯗ꯭ꯔꯦ ꯋꯥꯃꯟꯗꯅ ꯁꯤ ꯄꯥꯜꯂꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯤ ꯂꯝꯄꯥꯛꯁꯦ ꯈꯥꯃꯦꯟ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯩ ꯈꯥꯃꯦꯟ ꯃꯔꯛꯇꯅꯤ ꯂꯩꯔꯒ ꯑꯩꯁꯤ ꯅꯝꯖꯔꯤꯁꯤꯅ ꯈꯥꯃꯦꯟ ꯃꯔꯛꯇ ꯂꯩꯔꯒ ꯑꯥꯎ ꯈꯥꯃꯦꯟ ꯃꯔꯛꯇꯅꯤ ꯂꯩꯁꯦ ꯁꯥꯔ ꯑꯣꯀꯦ ꯑꯩꯈꯣꯏ ꯂꯧꯃꯤ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯄꯣꯠ ꯐꯔꯒ ꯈꯔ ꯅꯣꯛꯆꯕ ꯄꯣꯠ ꯑꯧ ꯐꯠꯇ꯭ꯔꯒꯅ ꯀꯞꯄ ꯍꯥꯏꯕꯗꯣ ꯈꯥꯃꯦꯟ ꯑꯗꯨꯅꯤꯅꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕꯀꯣ ꯁꯦ ꯑꯧ ꯈꯥꯃꯦꯟ ꯄꯥꯟꯕ ꯆꯤꯡꯉꯥ ꯉꯥꯛꯇꯅꯤ ꯁꯥꯔ ꯁꯤꯗ ꯅꯍꯥꯟꯃꯨꯛ ꯁꯤꯗ ꯄꯥꯜꯂꯤꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛ ꯂꯝꯕꯤꯗ ꯃꯄꯥꯟꯗ ꯍꯥꯏꯗ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯗꯣ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯕꯣ ꯁꯥꯔ ꯍꯣꯏꯗ ꯄꯤ ꯑꯗꯨꯝ ꯑꯧ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯈꯥꯃꯦꯟ ꯀꯥꯡꯍꯧꯗꯨ ꯉꯧꯔ ꯆꯥꯒꯦ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯁꯤ ꯂꯩꯔꯝꯗꯕ ꯑꯗꯩꯗ ꯒꯝꯂꯥꯗ ꯑꯩꯅ ꯈꯥꯃꯦꯟ ꯑꯅꯤ ꯑꯍꯨꯝ ꯊꯥꯕꯗꯣ ꯒꯝꯂꯥꯗ ꯈꯥꯃꯦꯟ ꯑꯅꯤ ꯄꯥꯜ ꯂꯩꯔꯝꯃꯦꯕ ꯑꯁ ꯌꯥꯝ ꯂꯤꯛꯅ ꯍꯥꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯅꯤꯈꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯔ ꯃꯀꯛ ꯇꯧꯔꯒ ꯆꯥꯔꯦ ꯌꯥꯝ ꯂꯤꯛꯅ ꯆꯥꯈꯤꯕꯗꯣ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗꯦ ꯏꯇꯩꯃꯗꯁꯨ ꯍꯥꯏꯔꯨꯗꯦ ꯑꯗꯨ ꯑꯌꯨꯛ ꯌꯥꯎꯍꯧꯔꯀꯥꯟꯗꯗꯤ ꯑꯉꯥꯡꯈꯩꯅ ꯊꯤꯜꯂꯝꯃꯦ ꯍꯥꯏꯔꯒ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯈꯥꯃꯦꯟꯁꯦ ꯑꯁꯥꯡꯕꯁꯦ ꯀꯣꯝꯄꯥ ꯑꯃ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯑꯗꯨꯒꯤ ꯁꯥꯔ ꯈꯥꯃꯦꯟ ꯄꯤꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥ ꯅꯠꯇꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯥꯃꯦꯟꯗꯨꯔꯥꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯥꯅꯦ ꯁꯥꯔ ꯑꯗꯨꯒꯤ ꯁꯤꯗ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯣꯀꯦ ꯈꯥꯃꯦꯟ ꯉꯥꯛꯇ ꯃꯔꯛꯇ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯄꯣꯠ ꯆꯩꯗꯤ ꯁꯤ ꯈꯥꯃꯦꯟ ꯉꯥꯛꯇꯔꯣ ꯑꯇꯩꯗꯤ ꯀꯔꯤ ꯊꯥꯔꯤꯒꯦ ꯁꯤ ꯃꯐꯝꯁꯤꯅ ꯈꯥꯃꯦꯟ ꯉꯥꯛꯇ ꯃꯃꯥꯡꯂꯣꯝꯗ ꯁꯥꯔ ꯀꯣꯕꯤ ꯊꯥꯕꯅꯦ ꯀꯣꯕꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯍꯨꯟꯅꯕ ꯈꯣꯠꯅꯕ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯀꯣꯕꯤꯗꯤ ꯍꯦꯔꯣ ꯀꯣꯕꯤ ꯍꯥꯏꯗꯨꯔꯣ ꯑꯧ ꯒꯤꯜ ꯍꯦꯔꯣꯗꯣ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯒ꯭ꯔꯤꯟ ꯍꯦꯔꯣ ꯑꯗꯨꯅꯦ ꯁꯥꯔ ꯁꯨꯝ ꯎꯠꯅꯤꯡꯗꯅ ꯁꯨꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯑꯗꯩ ꯁꯨꯝ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯎꯠꯆꯅꯤꯡꯗꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯃꯥꯅꯤ ꯑꯗꯒꯤ ꯃꯥꯅꯤ ꯍꯪꯒꯥꯝꯁꯨ ꯍꯧꯔꯤ ꯍꯦꯛꯄ ꯁꯛꯄꯤ ꯉꯝꯗ꯭ꯔꯦ ꯏꯁꯩꯁꯨ ꯁꯛꯄꯤꯔꯦ ꯄꯣꯠ ꯆꯩꯁꯨ ꯊꯥꯔꯦ ꯍꯪꯒꯥꯝꯁꯨ ꯍꯧꯔꯦ ꯃꯅꯥ ꯃꯁꯤꯡꯁꯨ ꯊꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯧ ꯁꯤꯗꯩ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩ ꯑꯧ ꯈꯥꯃꯦꯟ ꯍꯦꯛꯏꯅꯦ ꯁꯤ ꯃꯔꯛꯁꯤꯗꯅ ꯈꯥꯃꯦꯟ ꯍꯩ ꯃꯥꯜꯂꯦ ꯑꯧ ꯈꯥꯃꯦꯟ ꯍꯦꯛꯏꯅꯦ ꯑꯥꯎ ꯈꯥꯃꯦꯟ ꯑꯁꯤꯒꯤ ꯀꯦꯖꯤ ꯃꯔꯐꯨꯃꯨꯛꯇꯤ ꯍꯦꯛꯑꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯏ ꯄꯦꯝꯃ ꯉꯔꯥꯡꯅ 110 ꯌꯣꯜꯂꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯃꯔꯛꯁꯤ ꯏꯁꯤꯡ ꯆꯪꯉꯤꯔ ꯀꯩꯅꯣ ꯂꯩꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯏꯁꯤꯡꯁꯦ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯈꯤꯕꯒꯤꯅꯦ ꯑꯣ ꯑꯩꯈꯣꯏ ꯑꯣ ꯐꯥꯠꯇꯣꯛꯏꯅꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯥ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯃꯈꯣꯡꯁꯦ ꯋꯥꯡꯅ ꯊꯣꯡꯒꯠꯂꯛꯑꯕꯅꯦꯕ ꯁꯤ ꯂꯩꯁꯦ ꯏꯁꯤꯡ ꯆꯦꯜꯂ ꯂꯩꯅꯤ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯖꯔꯒꯦ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯗ ꯎꯍꯟꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯍꯩꯔꯦ ꯍꯧꯖꯤꯛ ꯍꯜꯂꯣ sir. Good afternoon. Good I afternoon. Thawal Hawkadagi Menchani sir. Madam kari wafam thambiringba Sir, I ngati PUKNING wafam amaidang thamjage. I ngati phawda sa da ngati phawda I lupa magi mateng pidri sa dum khangangani. Karigino adu pidraga kedoragi Adu, piraga maram kaisu laite adai kaimta ju kanata
ꯄꯥꯡꯗꯦ ꯄꯥꯡꯉꯤ ꯍꯥꯏꯕꯒꯤ ꯑꯩ ꯀꯩꯅꯣꯁꯤꯗ ꯂꯩꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯁꯨꯄꯥꯡ ꯄꯥꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯔꯅꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯄꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯔꯅꯥꯒꯤ ꯑꯣꯏꯅ ꯁꯥꯗꯗꯤ ꯂꯨꯄꯥꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯠꯇ꯭ꯔꯤ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯀꯔꯤꯝꯇ ꯀꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯀꯠꯇ꯭ꯔꯁꯨ ꯑꯗꯣꯝꯅ ꯑꯇꯣꯞꯄꯗ ꯀꯠꯄꯤꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤꯀꯣ ꯑꯗ ꯑꯩꯒꯤ ꯔꯅꯥꯒꯤ ꯑꯣꯏꯅ ꯔꯤꯂꯤ ꯀꯦꯝꯗ ꯂꯩꯕ ꯈꯣꯠꯄꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯔꯣ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯣ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯨꯝꯕꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯨꯅ ꯆꯥꯅ ꯈꯪꯅꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯁꯨꯝꯕꯒꯤ ꯔꯤꯂꯤ ꯀꯦꯝꯗ ꯂꯩꯁꯤꯡꯁꯤꯗꯤ ꯈꯣꯡꯅ ꯊꯣꯡꯅ ꯆꯠꯂꯒ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯑꯋꯥꯕꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯌꯥꯝꯅ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯕ ꯃꯔꯤ ꯃꯇꯥꯒꯤ ꯏꯃꯨꯡ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕꯗꯁꯨ ꯏꯁꯥꯅ ꯊꯣꯡꯅ ꯆꯠꯂꯒ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯂꯞ ꯇꯧꯔꯒ ꯄꯨꯂꯞ ꯈꯥꯏꯒꯠꯅꯔꯒ ꯆꯠꯂꯒ ꯄꯤꯔꯨꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯁꯔꯨꯛ ꯌꯥꯏꯌꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗꯤ ꯁꯥꯔꯗꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯥꯡꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔꯒ ꯑꯩꯈꯣꯏꯒꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯁꯤꯃ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯗꯣꯔꯤꯕ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯗꯣꯔꯤꯕꯅꯤꯅ ꯄꯨꯟꯁꯤꯁꯤꯃ ꯁꯥꯡꯅ ꯂꯩꯗꯣꯔꯤꯕꯅꯤꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯑꯃꯨꯛ ꯇꯧꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯃ ꯅꯍꯥ ꯑꯃ ꯁꯥꯏꯟꯇꯤꯁꯇ ꯃꯆꯤꯟ ꯇꯨꯝꯈꯠꯂꯤꯕ ꯔꯣꯕꯣꯠ ꯄꯨꯊꯣꯛꯏꯕ ꯁꯥꯇ꯭ꯔꯁꯦ ꯁꯤꯗꯩꯗ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯗ ꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯗ ꯃꯥ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯤꯕ ꯃꯥꯒꯤ ꯔꯣꯕꯣꯠꯁꯦ ꯃꯁꯥꯅ ꯃꯊꯟꯇꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯄꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯃꯥꯅ ꯁꯥꯔꯤꯕ ꯔꯣꯕꯣꯠꯁꯦ ꯃꯥ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯏꯃꯨꯡ ꯑꯃꯗꯩ ꯍꯧꯔꯛꯑꯦꯁꯨ ꯃꯁꯥꯅ ꯋꯥꯔꯤ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯥꯅ ꯄꯨꯊꯣꯛꯏꯕ ꯔꯣꯕꯣꯠꯁꯦ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯕ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯈꯔ ꯄꯤꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯏꯊꯤꯜꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯋꯥꯔ ꯀꯟꯅꯁꯨ ꯑꯣꯏꯔꯤ ꯋꯥꯔꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠꯁꯤ ꯑꯝꯇꯪ ꯄꯨꯊꯣꯛꯑꯒ ꯃꯥꯒꯤ ꯔꯣꯕꯣꯠꯇꯨꯅ ꯃꯤ ꯍꯥꯠꯄꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯕ ꯃꯤ ꯍꯥꯠꯄꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯏꯟꯅꯗꯤ ꯌꯥꯔꯛꯑꯣꯏꯕꯀꯣ ꯃꯤ ꯍꯥꯠꯄꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯅꯠꯇꯕ ꯃꯤ ꯍꯥꯠꯄꯒꯤ ꯔꯣꯕꯣꯠ ꯑꯃ ꯄꯨꯊꯣꯛꯑꯔꯗꯤꯅ ꯈꯟꯕꯤꯔꯤꯔꯣ ꯀꯔꯤꯅꯣ ꯂꯥꯟ ꯆꯪꯕ ꯌꯥꯕ ꯔꯣꯕꯣꯠ ꯑꯃ ꯄꯨꯊꯣꯛꯑꯔꯗꯤꯅ ꯈꯟꯕꯤꯔꯤꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯗꯧꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯃꯇꯪ ꯃꯥꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯅꯣꯂꯦꯖꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯕꯒꯤ ꯀꯩꯅꯣ ꯐꯤꯕꯝ ꯑꯃ ꯎꯏꯌꯦꯕꯀꯣ ꯃꯤꯗꯨꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤꯅꯣ ꯑꯗ ꯔꯣꯕꯣꯠꯇꯨꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤꯅꯣꯕ ꯃꯤꯗꯧ ꯆꯥꯎꯕ ꯔꯣꯕꯣꯠꯇꯨꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤꯅꯣ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯂꯝꯗꯥꯔꯛꯏꯕꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯥꯏꯟꯅ ꯌꯥꯔꯣꯏꯗꯕ ꯃꯃꯤ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯥꯠꯇꯕꯤꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯃꯈꯣꯡ ꯃꯈꯨꯠꯇ ꯀꯥꯞꯄꯅꯆꯤꯡꯕ ꯂꯩꯗꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯔꯣꯕꯣꯠꯁꯦ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯃ ꯄꯨꯊꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯍꯥꯏꯗꯨꯅꯤꯅꯦ ꯃꯦꯗꯥꯝ ꯑꯗꯣ ꯃꯗꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨꯒ ꯃꯗꯨ ꯄꯥꯛ ꯍꯧꯖꯤꯛꯃꯛꯇꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯔꯣꯕꯣꯠ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯔꯣꯕꯣꯠ ꯁꯥꯔꯤꯕꯁꯤꯡꯁꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ USAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯣꯕꯣꯠ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩꯕ ꯔꯣꯕꯣꯠꯁꯤꯡꯁꯤ ꯃꯤꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯤꯅ ꯍꯦꯟꯗꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯆꯪꯁꯤꯟꯕꯗ ꯃꯤꯅ ꯕꯣꯝ ꯀꯥꯞꯄꯛꯀꯗꯕ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯄꯛꯀꯗꯕ ꯃꯐꯝꯗ ꯔꯣꯕꯣꯠꯇꯨ ꯆꯪꯁꯤꯜꯂꯒ ꯔꯣꯕꯣꯠꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯔꯣꯕꯣꯠꯇꯨꯅ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯕ ꯌꯥꯎꯏ ꯃꯗꯨ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯑꯦꯇꯦꯛ ꯇꯧꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯔꯣꯕꯣꯠꯃꯛ ꯁꯥꯔꯒ ꯂꯥꯟ ꯊꯥꯖꯤꯜꯂꯒ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯉꯝꯗ꯭ꯔꯤ ꯄꯥꯛ ꯉꯝꯍꯩꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯁꯥꯔꯤꯕ ꯔꯣꯕꯣꯠꯇꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯦ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯄꯒꯨꯝꯕ ꯄꯣꯠ ꯆꯩ ꯏꯟꯖꯟꯕ ꯑꯗꯨꯁꯨ ꯃꯥꯏ ꯃꯈꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯅꯦ ꯃꯤꯗꯧꯅ ꯃꯈꯣꯡ ꯀꯞ ꯆꯠꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯍꯨꯏꯜ ꯀꯩꯅꯣꯗꯧꯅ ꯇꯧꯕ ꯖꯔ ꯆꯠꯄ ꯀꯩꯅꯣꯅꯤ ꯈꯤꯇꯪ ꯂꯩꯇꯨꯝ ꯂꯩꯔꯥꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯆꯠꯄꯁꯨ ꯄꯥꯛ ꯉꯝꯃꯣꯏꯗꯧꯕ ꯑꯗꯨꯅ ꯆꯤꯡꯗꯒ ꯑꯗꯨꯒꯨꯝꯕ ꯔꯣꯕꯣꯠꯀ ꯊꯥꯔꯣꯏ ꯍꯥꯏꯕꯅꯤ ꯆꯠꯂꯨꯕꯗ ꯑꯗꯨꯝ ꯑꯣꯟꯊꯗꯅ ꯑꯗꯨꯝ ꯇꯣꯛꯀꯅꯤ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯔꯣꯕꯣꯠ ꯑꯃ ꯁꯥꯔꯒꯗꯤ ꯃꯤꯒꯤ ꯃꯍꯨꯠꯇ ꯔꯣꯕꯣꯠꯇꯣ ꯊꯥꯔꯒꯗꯤ ꯂꯥꯟꯗ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯨꯕꯗꯁꯨ ꯑꯗꯨꯝ ꯊꯥꯖꯤꯜꯂꯨꯕꯗ ꯑꯗꯨꯝ ꯕꯦꯔꯥ ꯑꯣꯏꯅꯤ ꯑꯗꯣ ꯃꯦꯗꯥꯝ ꯋꯥꯐꯝ ꯑꯃꯇꯪ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤꯒꯦ ꯃꯦꯗꯥꯝ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ
ꯁꯤꯁꯤ ꯐꯣꯡꯗꯣꯛꯅꯤꯡꯗꯅ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯥꯏ ꯔꯣꯕꯣꯠꯁꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯈꯜ ꯃꯊꯦꯜ ꯃꯥꯒꯤ ꯅꯣꯂꯦꯖꯇꯣ ꯍꯣꯏ ꯔꯣꯕꯣꯠ ꯁꯥꯕ ꯃꯌꯥꯝ ꯇꯧꯕꯗꯨꯡꯗ ꯁꯔꯀꯥꯔꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯝꯖꯕ ꯉꯁꯥꯏꯒꯤ ꯂꯥꯟꯗꯨꯗꯒ ꯃꯇꯦꯡ ꯄꯥꯡ ꯌꯥꯔꯒꯗꯤ ꯀꯥꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯤꯂꯝꯗꯗꯤ ꯌꯥꯝ ꯌꯥꯈ꯭ರೆ ꯐꯤꯂꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯔꯣꯕꯣꯠ ꯌꯥꯝ ꯂꯩ ꯄꯥꯏꯕ ꯌꯥꯎ ꯃꯔꯣꯜ ꯂꯣꯟꯕ ꯌꯥꯎ ꯌꯥꯝ ꯂꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯗꯥꯝ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝꯁꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯦꯗꯥꯝ ꯋꯥꯐꯝ ꯐꯖꯕ ꯑꯃ ꯄꯨꯈꯠꯄꯤꯔꯝꯕꯅꯤ Hello. Hello. Oh, Shakespeare, have you? Yamba nanau Shakespeare kai kuna jeri. Yamba gi thambal. Yam phajai. Thambal se. Sina hai na pumna. Chat pa dan nanau gi thungda. Oh, mokhong do the camera do thamme da na camera tham live he to usalam nei ne da. Sai te amtang sai tha jage na. Ai phone tau jarak pon. Have you? Khwangjeng ba khuimu pairakani thambalani ahum du yam section bi wa tare phajai la yaragadi akhoi hapana khanbra dang khanbira khwangjeng ba khuimu dagi lapna thamje khwangjeng ko khuimu la di lahi super pai gi dra khanja ba dami pai do thi haita anoi ai di sato ki basi dane lei ba bu yadre ken grani mai matam ji loi grani habiyo matamgi yawol ni yam ma gi su kham badi ngamoi den yam phajai ho ji pom mai pom sana ga sato ki do soina koi di la hai tare namani man aduga yamba makha tarak boda aikoi myam na ju hainari ji ki kai nyam mai ji da ngasi gi pau pe da ju dum yoro i da ji minga ju lo hainari da yamba tauri mu ko yon ro ni san ju aikoi yigna ba masak khangji hai ngasi je mu yigna ba ji kanano khang ba gi mo da NDDB do wa pham tu TV na phong do re adu yigna ba di hauji se aikoi myam je dum khangdi khange aduga kai ai ta cheng na samam na han ba mu samam na le kana samam na le center na samam na hal aikoi ri ta ori je kai ai ni matamam da lairamba kuki ari ba bu haro siga koi maitai ga di sunat na te ba narco terrorism da ai ni drug ta koi level ni san local lu khong thang da ta se na yaning da ba hai ta kai da ari ba so dum yawram ba yai ko adu ne koi ni amna samam na ma pa ai jang khan lai ba tawri ba khulai matik jana pai ba ji drug ta thengna ga drug smuggling tau ba kangbu na ta tharak pa lan na ma khang ne ba si bi adu si akon na ba si ni san fazna di thambi gram ne do nga si je mo chap sana kana no khangjalak ta ba mawong pulak tunjan gi je adu na ina toina dum haija ba hauji tawri ba mawong si di kuki ari ba hai ba leitre anau ba hai ba leitre moi amata oi gre ba siba ki ba gi na tragana achum ba khang da ba gi aran ba ken toroga siba ki dana changjalak pa gi mawong da hai ta nga sai no mai ma tin da hai adu na hauji sarkar na thingi ba thong charam ba do mu thing ba do charam me hai ni phayam wang khat ko yam ba ji koi una ba hayang chitia dum usangi ba no do khar le ga dum thadara ga jat ki haira ne ba thamma ga adu thong je tang khai ma di cha ba loi re na dum lau ba ya re ba ji makoi di adu ki mati ki de center da ru hai ba ki de state government da ju moi kain ki de akoi gi di na akoi na pam je ba pandam je in khar loi re na moi aran ba plap cha thiu ji na moi je yam ling jen di mana ba koi gi mida jata jati ma khak ne adu ga ai mai india government na thamoi seng na to bira ga di 1961 bu hai ra ju NRC ga to bira na to bira myam ji to ra ga di kuki ari ba makhai hingau ra ga ju anau ba makhai chak khra ga ju ji plap punjat la ga moi gi tali ba demand jai koi je pra ngau hal lai ta chimak na ngasi gi koi gi state government su dum ngau da na ti ba aduna akoi na achum ba di dum hai je honorable chief minister yam thongna lei ba nu pa ni mana waron drugs to ru ba da gi aduga my eviction to ru ba da gi sau gi dana makoi da yam mangse gi ba oi gi ba doi da chathara ki ba lan ne aduga mai tai da tainga ra pa ne ko sidang aina haijani man yam ba aduga thagat chai thank you Achari Shakespeare Agachari Kangaude matam de sumsat ki bana matam lore ngasigi atopa ko lokachararoi
Laima Ningombam, Lupachani, Pibiraki Bao, Samara Gumani, Tangmai Bandi, Lupachanga, Lupachom, Donargi, Sani, Nazirigi, Pramodini Kaidem, Awang Lekai, Lupachama, Tukchom Yubaraski, Lupachohum, Loktak Project, Patal Bajar. Thank you. Ngarang si Yubaras Anila Puani Nupamasa. Somen Kumar gi masano pa to si Yubaras ko ida nga manung daw ngai daw mo may mama hoy kay lai adu si Yubaras ko le mai ta yam ko incident oi ba hai ta re ni ko thaga chari ana na maya puno ma ngasi gi thorom kam do bi bage ta bi raga thorom sigi feedback comment section da dum comment aba pi bi ramu. Thank you so much. Thaga chari ana na yam ne na mapung phana so bi du na hai ba ta re Kawigano, Nomaizing Numit ki Lak Liver Nomaizing Numit Haibadi Hayengi. Ekoi Tamzariba Torum the face to face the Hayeng Shakoi liver Ganamaram the Quakerango say. Aduna Mayam Punomoxe Livergi Wahang Hayeng Hangbo Kawigano Taramatu Kaida. Dr. Suras Kumar Lingsin Midura Hayeng the vegan. Hang sit na smile. Ekoi Mayam Komiriko Sahoga to Bahaira, the Gi Achar Cake, I'm Semado. Madu Kakana Tana, entrepreneur Masu Odi Bahabatare Adunamuk, Nikauka Numita Hanzabam Ranita Maka Unabagitoro Sisu Matokram Hai Kamai Semge Yumda Sata Kamai Tony Singa Zeque Laikanda Singbodi Patkandreko Maruina Kupis, Mina Pyramid, Sugam Pyramid, Maruina Kupis Kamai Toroga lead at home again. A question Torisi Kangala Mangan Mane Adegi Poche Karater Pasalapudo. Aku sih tadi kangen mangi, kena ada mina sumpirak papirak pada aku liba sum haita pada itu na, pun maksud aku itu tamu horse, kerana itu orang liga degi kan, marui nak kopi gaji, soalnya aku yang mereka kamai itu tham degi dia, tapi ini di mana nama sing gaji, kamai itu preserve tu degi gaji, sini nih tu kau apa nu minta aku ini madam rani talai, ini sebab tak hangon horse, hayeng sini aku liver kan mari lena ba, aduna liver se nupi isu liver nai, fatty oi betul, you tak pengak tena liver nade, aduna Aikoi Hayeng Dr. Suras Lengseling at Kuwang Yamang Simia. Liver Gamarina, but Domadong, Mung the liver program, Liver Dum Lerangani, I Samok so petty liver dum oi, Kitang no charity dum liver zedum, petty or dum. Other Hayeng Wahang Simeam, which Changan Hangover say Sukso Shoidana, Ayuki Pung Tarama Toy, Makai de Hogodorbatorum, she the Soinam Kiobu. Hang sit see a mok Sidam Yobu, a tay Sabatako Corpato, we preserve to Bugida Makaitare, Asar Semagi. Hanging guys, Asar, Sema, Tamia, Hiku guys, Asar, and Sema Tamia. Saksa Toga Kwasabi Mahota, Saksa Toga, Hiku, Maseram Savana, Adom da Pomam, Komla Tere Saba Hiku, Masava Hiku, and Vega Sule, Sumzala Lanzala Maduka Hangosi. I know a Sangalay Matam Dako Asar, Semzala Tambia, Makal Matel Kayagi, I tell Masika, I don't see when he come out on his school, Matang, the guys who quit top time hangover say. I'll be done. Amatangan sings okay, Haying. Nomaizingi numidang pumapan makai inspector tay hanjin ba hek loira kanda drama ma santuk sagadori radio drama halakini thoksom bahindro ne iba mamang thakta koi drama ma phongkhre phongkhibada khangde chatkhre na toba lila mayamna pamna khiba lila do adugi tim dugi lila ai samuksu yaujari hayenge character da mayam han sajari imung manung amagi crisis tholokpa lila amakhangni family play amakhangni soidana hayeng pung mapan makhai tabada inspector tayagi hanjin ba tangkaksi hek loibaga pung ama sangba lila ni soidana makki hayeng masimasu tabiu aduga comment section da comment ama drop adum tobiram masini akhela thamjari program sing ngasigi dum tadi matang asida pungning warol thorom loisinjare ngasigi thorom da mideng tabiri ba yaubiri ba pumna mapui kai khumnajari mapung phanbi bagi dama Punamapu Kurumsari. Section view, take care.
adom karigumada kidney da nung leraba natraga ising mari amadi bladder da nung leraba masi khakta natana urinary tract infection prostate gland chawthoglaba nupa gi oiba sexual disease da problem leraba amadi urinary gi problem leiba tharagadi adom wabiragan adom gi khudong sana namagi damakta ngasi ngasi mak lengsin biro pisum thong singa makha nambul mapan irom lerekta leizeri Dr. N. Santaji consultant urologist nam consultant urology OPD Anobo OPD ki timing ayuki pung taruk tagina ayuki pung mapan makhai phawbada khudong chaba se pijani mafam asina ultrasound gi KOB screening tawbagi dama khudong chaba leizeri uroflowmetry digital prescription flexible cytoscopy loinana lab collection center su leizeri masi gakta natana online consultation gi khudong chaba treatment in homely environment loinana urine collection tawbagi khudong chaba su leizeri evening da OPD gi khudong chaba su leizeri loinana clinic ki WhatsApp number 940-389-1812 loinana 7799-091281 hariba number singa sida WhatsApp to contact tobiyo kawbiragano nam consultant urology OPD pisumthong chingamakha nambul mapan irom leira Hangdokchare Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tawbagi khudong saba su phangbigani therapy makhal singa dudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibro massage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga tonga balena kaya gi maram dasu tanabi be yagani ningtokaba numit tagina thangja numit ki ayuk pung 8 dagina pung 2 fawba loinana nomaiju numit ayuk pung 9 dagina nungthil pung 3 fawbagi dr unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Pareng Kaksing Khunyai Lekai Laumi Singidamak Nungairaba Paujit Adongi Lofamda Toina Tagan Batil Mayol Chikpi Amadi Mana Konsinbi Hauzik Lakle Til Asidagi Irai Lining Octopangam Laba Til Hidak Fartera FMC gi Fartera Aring Balofamda Linkraba Matung Numit Tara Mangani Degina Numit Kuntrani Ahun Balofamdana Numit Kuntrani Dagi Numit Nifu Mangani Fawada Sangam Amada Fartera KG Anigi Changda Chaithokpiu Mayol Chikpi Amadi Mana Konsinbi Til Degi Mapung Phana Ngaktokduna Phok Marang Kaina Lokpiu Fartera Tilaridak Yonba Dukan Singda Fangbiragani Akupa Marul gi Damak Tanabiu Panthoibi Sits House Khoyathong Imphal Fartera FMC gi Fartera Admission open adongi isabu mahi machine gi taibangda karom da chathan biba pambi bage pumnamak Imphal Valley Academy gari makhalekai airport road ta leijare academic session lisingani kunmari kunmanga ge science amasung arts stream da class 11 da mention ba admission form thajare mahiroi singi damak school asina mapung faraba campus thamli masida natana experience leiraba oza singna mahiroi singbu masada masagum takpi tambiri matik saraba science laboratory smart class yauna net amasung z aspirant singi damak foundation course nabagi khudong saba su pizari masigi mathakta nupa amasung nupi gi toan ba hostel bus amasung van service ka loinena psychosocial support amasung counseling gi khudong saba su pizari akupa marol gi damak 7085731118 natragana 8131885155 natragana aiko gi website www.ivaimphal.com natragana aiko gi email imphalvalleyacademy2015@gmail.com dagi akupa marol khangbiba yagani ngasi mak lengsin biraktuna prospectus amasung form lobiu isa singitungi punsi sembada chawraba thongdang longminasi National Amadi State Awardee MD Zia Ulak Pusamna Makhada Pizariba Layong Sing Asi Layangjari Manung Changbaya Daba Manung Changbada Chang Naidaba Manung Changbada Matam Kuina Changba
सौजनान्थबा अमांगथोंग मयादा पोंबा अमांगथोंग मनुंगदा पोंबा अमांगथोंगदा मखुन हुलगा नाइचाबा पिस्टुला अमांगथोंगी अकोइबदा मरिंग मरिंग चटलगा हागजबा पुक नुंशित काबा गैस्ट्रिक प्रॉब्लम लेबा ई ताबा चिकपा नाबा टॉन्सिल साइनस asma khwang naba thagi khongkap chang naidaba phingau chatpa singli nauri sontaba asina singba sing layang jari ba mafam singdi kekru bila north aoc opposite kekru part imphal ayuki pung 10 dagina nungthil gi pung manga fauba mayang imphal kochak bazar da ayuki pung 6 dagi ayuki pung 8 fauba yaripok bamo laikai kabarstan road thangja numit amasung yumjagai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazaar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amukdang hanna 8414825323 Kadai de busat lisan wani masinu pasi ba na la ho basi sem gi de haida dana asai kong ku ka se satting tho kap ninge dai o pore kai nu mo pai le mi sina na la ho basi sem gi de haida kadai sat loino o pore ha kai nu por ba o nang na sawo phan na ba ano ba na la pore kadai no puchalo moi ba hada ke len ta ba do khori do baina sidi hor roi do horaroi aduga nungsa sabadasu petho plastic nati mase maman ju hongna phange manipur da moina ne machine ju sajaba aduga post ju moina sajabani accessories ju moina sajaba kada hoida sari no singamen oinam thing de leba consumer enterprises na sab aduga manipur da leba tin yombam dukan haidi hardware khudimakta loina phange apamba masu apamba sangba loina phange ado aidi masu se angang mani na pami bu nang na angang ba pami khangmudrabu aina asang masu ina leire ini mayam su sizinabiu consumer enterprises na saba ising ya na ba nala Common Firoi Malem Taibang Bana Sida Haubijam Sagi the Tendiramba Haubijam Somen Kumar Maite Irei Pakiram Damasikana Buhonabada Kameloki Mafamamada Irei Pakiram Damasigidama Aroi Bawahina Maru Yaudre Haina Hairamba Atauba Asigi Common Firoi Lagliba Chaichat Ahum Tha Taret English Singani Kungamari Ingagi Kuntareni Panba Yum Sakisa Korouda Tokli Numit Asidangam Jaba Hirang Lerang Karadang Mapugi mafamda kachagadauri Thorom asida halaman marup mapang Laikhidrabaga tinabiramba Imong manung na disat kanghaudhraba Nungsijaraba iraysa punomaki mafamda Thorom asibu matam chana lingbiroktuna Mapugi mingkhay tabiranaba paujenjari Thorom pareng ayuk pung nipan Mingkhay sonba ayuk pung taramathoi luklen phangminaba Thorom mafam pangay community hall paujenjari basing Haubijam ichan tombi laima apokpi Haubijam Ongbi Kiran Bala Leima Loinabi Haubijam Suresh Kumar Maitei Manaunupa Haubijam Yuvraj Maitei Machanupa Pangai Waiton Lamkhai Eastern Lily Packaged Drinking Water Gi Agent Amadi Dealer Pamjai Area Singdi Imphal East